Good morning. Sure. Anyang thank you. Ano si nga is like Ano kumanis tayo? lava. Anu, come on. English में लगा बंदा का दुकान का कोडी कमाई करो बंदा Kevin. No, Kevin. मम्मी को जा Haura pa nila dyan. कमाई इंग्लिश में कमाई करो तो Kevin. अरे come on. Hi, hello. Asmir Cage. चाक सारे वो इचे भाई चारे चारे नंदी चारा बो वाहिदुरना अस्सलामुअलैकुम नेने काका वालेकुम अस्सलाम वाहिदुर कमाई तौरीगे नुंगाइरिबो जेनेसोर कुमाचा हाय हेलो मयाम नुंगाइरिबो कमाई कमाई तौरीगे थोइबी चे अनुगा लहान मुकी सैटरडे दसु फंगनाई ngasi su amu से याम निसिए चाक चारबो चे हाय चारे चारे थोइबी नंदी चारबो कैनांग चारके बिकीना हाय चिचे अमदी बाय हाय हाय हेलो हाय ग्रो बिकी से काय गइदैनो थोइबी सना हाय हेलो थोइबी सना Money mukbang. Whoa, welcome, money. इचे इबाय कै मथेल चारगे मनी ngasidiने बाव थोंबा Ngasi di lottery si double bhauri. डबल भावरे दुई Ayuk tu san rau, nungdang tada bau. Lottery bhau bai. मनी कैजांग चारके नोइदी Jenesor na kari sang sage aikoi mayam bas. बिकीना कैबो गोसाइपुरगिने Tema aikoi le nga thong ba chaye biki Oh, ko sai pergi Gosaipurgi. o. Dai di kai ba lari bam Bisho Chandra dadagi itay maga dadagi itay maga yausang कमाइना kamay tauge तौगे Manipur dadi amata taudre होय अखोय सिदसु यामना कन्ना तौबदि नत्ते अदुम अंगांग खरा यावसंगी बिखानी रे अदुगा अदुगा दुम दुमाइन दुम तौरगा लोसेलेदा याम चावनगा तौद्रेबको satay be PMY dorna kareba itay ma इसै isay horase saranandagi Belinda हाय चे हेलो बेलिंदा नुंगाइबो कमाइ Toy तौरिगे bitong zum nung subro se nung em la hujik chung ngala नीली Eglu नीने sam- आई चाक चारुगे चाबा लोइरगा लाकेको ओके ओके नीली चाक चाबा लोइरगा लाओ Mani mukbang na sare gama gi mama mapa sare gama gi mama mapa अखोइगी इन्वर्टर से कैनो तौरे नहान नोंग खाकपदा चाखरेबको अखोइगी सोलर से कैनो तौबा कैबा अदु अखोइगी कारेन्टगा कनेक्शन ओइनबैदो अदु चाखरेबा अदुदुना कैगुम्बा मै हुजिकति मै लेरिबको मै चटखिबा तारदी अइगी एलबी लोइरे ngasi नहान एलबी कैनो चाखरेबा कैबा इन्वर्टर चाखरेबना yam nungaire hai thank you tapi sana nukra video nang sige doro मनी मुबांगना हिगलिसो बिलिंदाना यावसंगी वीडियो नमद्रबोचे यावसंगी वीडियो नमद्रे नहान अमखक नमगिबने यावसंग अहानबा हौबगी यावसंग मै dai di थाबगी bisu sondana dada ite ma dai yu ngawbगी prank प्रेंग दो to yam याम nungai नुंगाइ bane बने thank you tapi तबिस sana na kaiba tapi sana kaiba ye Nahan. nahan chik kaiba chak कनी chakani हायहौरगा hayoraga chabu haise चाखरबो हाइसे chakare artisan love from Manipur thank you Thank you, welcome thank you. welcome dai thoi bi थोइबिना tong no चेचेगी मचा नुपा लेरिब्रो औ लै लेरिए थोइबी अबुंगो चटपा मतम यौरे kuman na kaiba 5 like thank you यावसंग लोई गरे यंबा loigre यावसंग लोई mani गरे mukbang na kaiba ahanba ama leisi che bai the hayo कई पोनो better leibagi wad hai ai se traba je leibagi wa se ka ai je leibai bo poche leibai bo poche traba na ai je kenum
ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯑꯗꯨꯅ ꯂꯩꯕ ꯅꯠꯇꯦ ꯄꯤꯕ ꯃꯤꯅ ꯄꯤꯔꯛꯄꯗ ꯂꯧꯕꯗꯣ ꯑꯗꯨꯗꯗꯤ ꯄꯥꯝꯗꯦ ꯂꯩꯕꯒꯤ ꯋꯥꯠꯁꯦ ꯇꯥꯕ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯔꯠꯇ ꯄꯥꯜꯂꯦ ꯊꯨꯝ ꯊꯨꯝ ꯂꯩꯕꯒꯤ ꯋꯥꯁꯦ ꯀꯌꯥ ꯉꯥꯡꯅꯔꯣꯏꯁꯤ ꯀꯥꯏꯅ ꯂꯩꯕꯒꯤ ꯋꯥꯠꯁꯦ ꯀꯌꯥ ꯑꯩ ꯇꯝꯅꯔꯣꯏꯁꯤ ꯀꯥꯏ ꯆꯤꯟꯐꯧ ꯄꯟꯖꯅꯤꯡꯉꯤ ꯂꯩꯕꯩ ꯋꯥꯁꯦ ꯑꯩꯈꯣꯏꯗ ꯃꯅꯥꯀꯣꯡꯅ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣꯅ ꯊꯣꯏꯕꯤꯁꯅꯥ ꯉꯁꯤꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯚꯤꯗꯤꯑꯣꯗꯣꯅꯦ ꯗꯥꯕꯨꯡ ꯄꯤꯖꯥ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯑꯗꯒꯤꯗꯤ ꯏꯕꯦꯝꯃ ꯄꯤꯖꯥ ꯆꯥ ꯈꯨꯃꯟ ꯂꯣꯏꯔꯒꯅꯦ ꯆꯥꯅ ꯕꯤꯜ ꯄꯤꯔꯝꯗꯥꯏꯗꯅꯦ ꯋꯥꯡꯈꯠꯀꯤ ꯀꯁꯥꯔꯗ ꯂꯩꯈꯠꯈꯤꯗꯅ ꯅꯣꯡꯃ ꯀꯣꯏꯔꯛꯀꯦ ꯀꯣꯏꯔꯣ ꯉꯁꯤꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯝꯃꯦ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯔꯁꯨ ꯉꯁꯤ ꯂꯥꯛꯑꯝꯃꯦ ꯑꯗꯩꯗꯤ ꯕꯤꯂꯤꯟꯗꯥꯅ ꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯣ ꯕꯤꯂꯤꯟꯗꯥ ꯕꯥꯎ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯊꯣꯏꯕꯤꯅ ꯀꯥꯏꯗ ꯂꯩꯒꯦ ꯆꯦꯆꯦꯒꯤ ꯃꯆꯥꯅꯨꯄꯥ ꯃꯥ ꯂꯥꯏꯔꯤꯛ ꯄꯥꯒꯗꯧꯕꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯅ ꯑꯦꯜꯕꯤ ꯇꯧꯔꯕꯅꯤꯅ ꯃꯥ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗ꯭ꯔꯦꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯝꯃꯤꯕ ꯂꯥꯏꯔꯤꯛ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯅꯣꯏꯅ ꯑꯦꯜꯕꯤ ꯇꯧꯗꯅ ꯀꯥꯏꯅ ꯍꯥꯏꯔꯝꯃꯤꯕ ꯐꯃꯨꯡꯗ ꯆꯪꯈꯔꯦ ꯑꯗꯣ ꯀꯩꯅꯣ ꯚꯦꯂꯤꯌꯔ ꯚꯦꯂꯣꯔ ꯋꯥꯏꯇꯤ ꯏꯁꯩ ꯁꯛꯂꯣ ꯁꯛꯇ꯭ꯔꯗꯤ ꯁꯛꯇ꯭ꯔꯗꯤ ꯁꯥꯎꯅꯤꯀꯣ ꯁꯥꯎꯅꯤꯀꯣ ꯏꯁꯩ ꯁꯛꯂꯒꯦ ꯅꯪꯅ ꯇꯥꯔꯣ ꯇꯥꯔꯕꯔꯥ ꯁꯛꯂꯒꯦ ꯍꯧꯖꯤꯛ ꯏꯃꯥ ꯇꯥꯔꯕ ꯅꯪꯕꯨ ꯇꯜꯂꯦꯗ ꯉꯁꯤ ꯃꯦꯔꯥ ꯉꯁꯤ ꯌꯥꯎꯁꯪ ꯂꯣꯏꯔꯦꯗꯣ ꯌꯥꯎꯁꯪ ꯂꯣꯏꯔꯃꯤꯅ ꯂꯥꯡꯕ ꯂꯣꯏꯔꯦ ꯂꯣꯏꯔꯕꯅꯤꯅ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯂꯣꯏꯔꯕꯅꯤꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯂꯣꯏꯔꯕꯅꯤꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯕꯤꯁ꯭ꯋꯆꯟꯗ꯭ꯔꯅ ꯗꯗꯥ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯃꯅꯤꯄꯨꯔꯗ ꯀꯣꯏꯔꯛꯑꯣ ꯄꯨꯟꯅ ꯎꯅꯔꯒ ꯎꯅꯅꯤꯡꯉꯦ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯑꯣꯀꯦ ꯂꯥꯛꯀꯅꯤ ꯃꯅꯤꯄꯨꯔꯗ ꯁꯥꯐꯝ ꯈꯨꯃꯟꯅ ꯀꯩꯕ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯖꯄꯥꯟ ꯑꯣꯀꯦ ꯈꯪꯉꯦ ꯅꯪ ꯖꯄꯥꯟ ꯀꯩꯅꯣꯒꯤ ꯅꯠꯇ꯭ꯔꯣ ꯕꯗꯔꯄꯨꯔ ꯃꯅꯥꯛꯀꯤ ꯖꯄꯥꯟ ꯅꯠꯇ꯭ꯔꯣ ꯊꯣꯏꯕꯤꯁꯅꯥꯅ ꯑꯕꯨꯡꯉꯣꯗꯤ ꯑꯕꯨꯡꯉꯣ ꯍꯤꯞꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯑꯥꯔꯇꯤꯆꯅꯦꯜꯅ ꯄ꯭ꯔꯦꯡ ꯈꯔ ꯇꯧꯔꯛꯑꯣ ꯄ꯭ꯔꯦꯡꯅ ꯍꯦꯜꯂꯦ ꯅꯨꯡꯉꯥꯏꯕ ꯍꯣꯏ ꯄ꯭ꯔꯦꯡ ꯇꯧꯕꯗꯩ ꯏꯇꯩ ꯏꯅꯥꯎ ꯈꯥꯏꯅꯗꯣꯔꯦ ꯑꯦ ꯀꯦ ꯇ꯭ꯔꯥꯚꯦꯜꯅ ꯏꯌꯥꯝꯕ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯃꯊꯪꯗꯤ ꯈꯔ ꯅꯩꯔꯛꯑꯣ ꯑꯣꯛꯁꯥ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯃꯗꯨꯅꯦ ꯑꯩꯅ ꯌꯥꯝ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯃꯨꯛꯕꯥꯡ ꯇꯧꯔꯛꯇꯣꯏꯅꯤ ꯑꯗꯨꯁꯀꯥ ꯀ꯭ꯋꯤꯟꯅ ꯀꯩ ꯍꯦꯜꯂꯣ ꯁꯤꯁꯇꯔ ꯑꯦꯟ ꯕ꯭ꯔꯗꯔ ꯊꯦꯡꯛ ꯌꯨ ꯋꯦꯜꯀꯝ ꯍꯥꯏ ꯑꯅꯨꯁꯀꯥ ꯍꯥꯏ ꯑꯅꯨꯁꯀꯥ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯊꯣꯏꯕꯤꯆꯅꯥꯅ ꯀꯩꯕ ꯕꯤꯜ ꯄꯤꯔꯝꯗꯥꯏꯗ ꯋꯥꯟꯊꯒꯦ ꯇꯧꯕ꯭ꯔꯥ ꯇꯥꯃꯣ ꯑꯗꯨꯅꯤꯅꯦꯍꯦ ꯑꯐꯥꯎ ꯁꯥꯟꯅꯒꯤ ꯆꯪꯉꯨꯔꯒ ꯑꯗꯩ ꯄꯤꯔꯝꯗꯥꯏꯗ ꯃꯤꯠ ꯅꯥꯈ꯭ꯔ ꯇꯧꯈꯠꯂꯛꯇꯅꯀꯣ ꯑꯩꯁꯦ ꯑꯗꯩꯗꯤ ꯄꯨꯁꯄꯥꯅ ꯅꯇꯨꯗꯣ ꯅꯇꯨꯗꯣ ꯀꯩꯅꯣ ꯒꯟꯖꯥ ꯉꯥꯎꯕꯒꯤ ꯃꯤꯠ ꯃꯥꯜꯂꯦ ꯄꯛꯇꯦ ꯅꯇꯧꯗꯣ ꯍꯥꯏꯔ ꯅꯇꯨꯗꯣ ꯍꯥꯏꯕ ꯅꯇꯨꯗꯣ ꯒꯟꯖꯥ ꯑꯩ ꯉꯥꯎꯕꯒꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯩ ꯃꯤꯠ ꯈꯨꯕꯅꯦꯕꯀꯣ ꯃꯤꯠ ꯌꯥꯝ ꯂꯥꯎꯗꯕꯅꯦ ꯑꯗꯨꯒꯤꯅꯦ ꯒꯟꯖꯥ ꯉꯥꯎꯕꯗꯤ ꯅꯠꯇꯦꯀꯣ ꯊꯣꯏꯕꯤ ꯇꯧꯅꯣꯖꯝꯅ ꯀꯩꯕ ꯆꯦ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯑꯌꯨꯁꯤ ꯀꯧꯋꯦ ꯕꯤꯂꯤꯟꯗꯥꯅ ꯗꯗꯥ ꯅꯣꯏ ꯅꯣꯏꯗ ꯅꯣꯏ ꯂꯥꯛꯅꯤꯡꯉꯦ ꯂꯥꯛꯑꯣ ꯕꯦꯂꯤꯟꯗꯥ ꯀꯣꯏꯔꯛꯑꯣ ꯃꯅꯤ ꯃꯨꯛꯕꯥꯡꯅ ꯏꯕꯥꯏ ꯁꯅꯥ ꯈꯔ ꯌꯣꯟꯒꯦ ꯁꯅꯥ ꯈꯔ ꯌꯣꯟꯒꯦ ꯍꯩꯍꯧꯔꯣꯏ ꯃꯥꯏꯄꯦꯝꯃ ꯀꯥꯏꯗꯩ ꯁꯅꯥꯅꯣꯅꯦꯍꯦ ꯃꯅꯤ ꯃꯨꯛꯕꯥꯡ ꯊꯣꯏꯕꯤꯆꯅꯥꯅ ꯋꯥꯎ ꯏꯁꯩꯗꯣ ꯑꯗꯨꯅꯦ ꯍꯦꯛ ꯐꯔꯦ ꯊꯧꯅꯥꯎꯖꯝ ꯑꯕꯦꯝꯃꯅ ꯍꯥꯏ ꯍꯜꯂꯣ ꯕꯦꯂꯦꯟꯗꯥꯅ ꯆꯦ ꯑꯅꯧꯕ ꯏꯁꯩꯗꯣ ꯍꯥꯏ ꯑꯣꯀꯦ ꯊꯧꯅꯥꯎꯖꯝꯅ ꯀꯔꯤ ꯍꯥꯏꯕ ꯅꯦ ꯑꯅꯨ ꯈꯨꯃꯟ ꯍꯥꯎ ꯍꯥꯏ ꯄꯨꯁꯄꯥ ꯊꯣꯏꯕꯤꯅ ꯆꯔꯝ ꯃꯦꯠꯈ꯭ꯔꯦꯅꯦ ꯑꯗꯩꯗꯤ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯅ ꯆꯦ ꯗꯗꯥ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯏꯟꯖꯥꯡ ꯃꯊꯦꯜ ꯑꯅꯤꯅꯤ ꯔꯧꯒ ꯄꯥꯎꯒ ꯑꯣꯏꯇꯥꯔꯦꯀꯣ ꯕꯤꯔꯤꯟꯗꯥꯅ ꯍꯦꯟꯃꯜꯂꯤ ꯅꯪꯅ ꯇꯧꯕꯗꯣ ꯍꯥꯏꯕ ꯍꯦꯟꯃꯜꯂꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯑꯗꯨꯅꯤ ꯍꯥꯏꯗꯣꯀꯣ ꯁꯤꯁꯇꯔ ꯃꯤꯠ ꯈꯨꯔꯁꯨ ꯅꯨꯡꯁꯤꯌꯦ ꯈꯪꯉꯝꯗꯅ ꯊꯦꯡꯀ꯭ꯌꯨ ꯑꯅꯨꯁꯀꯥ ꯊꯋꯥꯏꯗꯒꯤ ꯁꯤ ꯐꯥꯗꯤ ꯌꯥꯝ ꯐꯖꯕꯅꯦ ꯊꯣꯏꯕꯤꯆꯅꯥ ꯃꯥꯏꯕꯝꯅ ꯑꯩꯅ ꯃꯦꯠꯈ꯭ꯔꯕꯅꯦ ꯄꯛꯇ꯭ꯔꯕ ꯌꯥꯝꯅ ꯃꯇꯧ ꯂꯩꯇꯒꯩ ꯂꯥꯛꯂꯒ ꯑꯩ ꯃꯤꯠꯁꯦ ꯈꯨꯕꯅꯦ ꯍꯥꯏꯕ ꯑꯗꯣ ꯃꯤꯠ ꯈꯨꯕ ꯃꯤꯗ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦꯀꯣ ꯃꯤꯠ ꯈꯨꯖꯔꯤꯕ ꯑꯩꯉꯣꯟꯗ ꯒꯟꯖꯥ ꯊꯛꯄ ꯃꯤꯠ ꯃꯥꯜꯂꯦ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯃꯥ ꯒꯟꯖꯥ ꯊꯛꯑꯝꯒꯅꯤ ꯑꯩꯁꯦ ꯃꯤꯠ ꯈꯨꯕꯅꯦꯕ
ꯈꯪꯗꯦ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦꯗ Dini Khaidem. They like Say that. like them. Thank you, so thank you. much. Thank you, Dini. Heroine se Fajade. Fajade Hero hero se se Joker Joker Mali. Mali. Thank you, thank Okay, you. thank you so Aman much. mama lai rami to lai pa bani akoi di thibot mali kai ka direktion mani. Aman mama lai to pai Happy bum sange. holgin hauki me me ke balance gi macha tumi na layo kai ba balance gi macha tumi layo kai hauki namai thi ba jiru ro Taurumi dumaina tandra. Jessic Tazika oh inama Isay isay yam yam fazaye. Isay fazaye mayek padre. Isay yam fazabane ba di Sana isay henmali aina nungsiba Khangamdana kaino. Khangjai thawai Khandai dai thawai hel dai heli. Makha kaure Kaure inama aduni ayu. Matang LV da salake. Dini na Yam kay ba fazabane di isay do se isay pam. KMC ngasi injang ani sure Dini raw su baw so ayuk na raw nungdang na baw mana ayuk na baw nungdang na raw ay ne Hindi Anushka na Bina, kay ba haha. brother se yam nungay di thank you so much Mayamgi comments se. Anushka na brother se yam nungairi. Nungay ba niya koy dali yabane. Thoibisana na how ba Sauko noi. Hey, how ba siya? Nunti, how ba natin siya? Nung kato how siya niya? Ano ni? Nung kato how pa siya niya? Kapre kang na-how eh. Kung ibay, ay sa live target tauram ba nido? Jegi live ba doon na tarak-tara ba ni? Okay, nang tajalaw. Okay. Nang naman tajalaw. ꯑꯩꯒꯤꯗꯃꯛꯇ ꯅꯪꯅ Dini na kareba sacrifice macha ꯇꯧꯊꯣꯛꯄꯒꯤ ꯌꯥꯝ thoibi tum ꯊꯥꯒꯠꯆꯔꯤ. khrabo che tum dire matu launa ri chanda machin mo pakan na oh ai gi phone pusan gare na moi to isa thoibi sana na kareba how ba cha bada kangsoi mukbang kaure na try hey be ma kangsoi mukbang da hujik chena nana maga i gase kana kangsoi thui endak che kana kangsoi thui endak che ꯃꯥꯅꯦ ꯀꯥꯡꯁꯣꯏ ꯊꯣꯛꯑꯦ ꯑꯩꯈꯣꯏꯅꯤ ꯊꯕꯛ ꯃꯌꯥꯝꯅ Anushka ꯀꯥꯡꯁꯣꯏ koina ꯊꯣꯛꯑꯦ ꯍꯥꯏꯁꯦ sister kai lamdai no Anushka kasadai ne nandi kai kai wai dai no Anushka sapam kumana che no la kani mande da jum kai ba jum da duga la ke okay okay lao lao ꯑꯣꯀꯦ ꯑꯣꯀꯦ na nang la pada kai product tori nang kai JCB chaka product ra ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯥꯡꯁꯣꯏ thokpa hai di kai no handak se semjan sajan bagi chin baga mayam sidane ko ꯁꯔꯨꯍꯜꯂꯣ ese kangsoi thu e je brain se kangsoi thu e pro chai re ya dre bhanak se pura bibla ꯔꯟꯖꯤꯇꯥ chore ꯁꯤꯡꯍ ꯆꯦꯒꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯄꯥꯝꯃꯤ ꯑꯩꯗꯤ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯊꯦꯡꯛ ꯌꯨ ꯔꯟꯖꯤꯇꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯔꯟꯖꯤꯇꯥꯁꯦ ꯀꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ sister ai Lakhipur-dagi Anushka nang di yam nak leirame ꯌꯥꯝ ꯅꯛꯅ ꯂꯩꯔꯝꯃꯦ ꯑꯅꯨꯁꯀꯥ Sabi ꯅꯪ ꯂꯛꯈꯤꯄꯨꯔꯗꯒꯤ ibay Monday da jum thorakani duga chegi apamba ma hairo akhoi apamba hairo chegi apamba di gi morok ai thoibi sanana kai ba adu mai na bapta na hayudana adu di phaina ngasi gi nga thungba ni sai je soina chakibne ba chagi te ꯑꯩꯈꯣꯏꯒꯤ ꯕꯟꯗ꯭ꯔꯥ ꯑꯃ ꯂꯩꯕ ꯑꯩꯈꯣꯏ Manipur-dagi subscriber khar lakpa moi se ngarang thang se chak moi mi ani akhoi da lakani na haraga moi ani gi saruk tamaga nga se di moi chak ke tawdore na nga se ju leisaluraba ko aduga moi se lagadi moi se chadre ba jinjang mu thongdoidana do moi gi yausang gi moi keno tawdraga su chak paisa sen khaineraga moi mamana ba khara chak chane ba aduna moina baw no chare ba aduna moina baw chare khoina yumda raw chare aduni ado hinjang ba myam leiramina ko nung thang sum kulai san bai tar okay ꯄꯨꯔꯛꯀꯦ adaidi thoibi sanana inama karam kaiba khara yam tangba ama ꯍꯥꯏꯖꯟ lune hanglikan-sida leiuge hairikanda ꯈꯨꯃꯟ ꯑꯩꯒꯤ ꯀꯩꯅꯣ ꯂꯩꯔꯣ ꯔꯥꯅꯤ ꯑꯝꯇꯪ ꯂꯩꯕꯤꯌꯨ ꯅꯣꯏ ꯏꯕꯥꯏꯅꯁꯨ ꯂꯩꯕꯤꯗ꯭ꯔꯦ ꯂꯩꯕꯤꯅꯤ ꯍꯥꯏꯔꯒ lang mo hamjan pham de wan thana ngang ta len na ꯔꯥꯅꯤ 15,000 muktang taba amtang lebiroba
Kuman che nu ai la di kai pija do na hu thong pija ke sapang kuman Na aigi lising trai ban taba rani ma leiro ai nangwanda ilisa pa lising ani makai rom taba kilo da lising ani makai taba ilisa da lising ani leiro makai taba kilo do lising ani makai taba ilisa do ani dak pija dai to bisana na ke ba tas kam da wi anuska kuina handak yausang kamai taugrage sister handak yausang sidi Yam nungai bai do nungai igidra tre kuman na hoy do di chade hu do di chade ra e hau ni chade ngoi ai du sung rang ta kang su kamit me le chai hu do hau buna kacha kacha yam hau buni huga gari hu ga ke do ga carbon dioxide ka kumana je 18k pb ga ungare kai gi ungde ungba yade na se gi 18k piba ina phima thonba ngam moidra haise afau sa nei kari puroge ka hera ma ga du ga kuman karmai kiramani tabda kiba yaroi lekta ba yaroi ko nang adu lekta di lang lakpa yaroi lising tai ba be ba gi rani le ka da bane single lifestyle dabung hai ar mai kui re he babu daba welcome babu kumai to rige nungai bo nang bu kai lege se ke ba dini je dini amta ngai ko khan ki ge khalu hai bo khalu matam yam leiri anuska na ke maha ai di charoi brother ai di sara nang hu du ne hai da akwai da di me na sagre huga kai ga na me le da ai kai no ngang men sa ba di explain thôi bây giờ nói thuốc đâu rồi khơi tới khơi mày không có khẩn rồi mày chặt khởi đi khởi LB rồi này ngasi khởi LB sẽ phải lấy tiền mình chặt che da dini ningol chakau badarani ina fi 6k pb ama gift pige khali ui ma kona da pidu ne kuban hai maya mai puspa ngasai kai lot lui nang ne maming chap mana bam ne kan thi che de me khambra nang ngoi be khali ba cái nhang sa da ke hoi tang khala me puspa nang khala me ba nang maming mana ado hana ko akhoi da hana ka me nyam la ma ne du ai mi se ganja thakpa mit mali ka hara ma chat ki bawani chat de hana di puspa do ko de am phaja nuksi na comment tor ma ne kai nungai ta ba le ra san don tik jam la ma ni puspa do dini kai de na kana de pi de na khuman sia no daro na te sia no da na te che nu gi hai du mana seng bai ra nang mi mayam na sakhi hoi hore bani ko mi kaya no ji lai se mi tra marina sakhi hoi hore bani nang nei ngonda rani ma thon gani hai se ngo ja kau bada gapti ko ling ka re he rani ka ina adoni ne dei puspa na ka ba ko bisak chai che hoi di ko bisak chai ra hau ni ne ko bisak ja puspa na handa ke dorage kolkata rokta di ai su toro ko sangre handak se sapam kuman ibai gi dinan gi microphone tors ama leibi ge merina na ke hello se anita gi masak khangi bo kai ba merina kun hello che anita gi masak khangi bo anita ai masak khangi bo hello che anita ai masak khangi bo kana da hello che nu ha bro ngani da ba nu ai masak khangi bo khangdriye merina kana oidoino merina ko tho jam la ki dai nyam na merina la ki कथा कर स्पेलिंग शो भी तो हमारे पुष्पा न के पुष्पराज ओरमने ओं खंग देने पुष्पराज करीनो खंग देने तो बिचना न इन मेट क्रीड दोना फरबने मखुबी नारा तुकजनी ऐसु कमेंट तो मानना तो बिचना न ऐ चेगा वरी याम सननिंगे तभी तभी असंगबदा याम नुंगा अके असंगबदा याम नुंगाई गदबा माले होय होय सानसे matang sabada
Azoy kuire he. Kamai torige Yangsang nangbo. kamai taukhige ijega iyambaga Azoy sum koi nungai haiba tare dinda kaida faraga amta koithora ke noramda. kanano je ja Jaribon o gini. daribon gida acha acha oh Amta koithora ke khalle dinda sendak che kitang weather kumana faraga. chenu ningol chakaubada chenu su kauge khali mi ne chau oiga kaubada nana kaude soidra lakani kuman nan kauta kau haini lakke ba Kauta ko lakoi di lakda kaim di puro eh. Akoi di laurak patani. Nang na kau bodo dakina da ki pura akoi lakda kaim puro. Ajul bi kile makai puro kani. ma Ai di julu bi dumi kare jen ba okani da. jam san manina Se no chenu kumangi ningol chakaubada gift pigani hai se video ngai doine. ngaidoine Adoni. adune kuma nana ingoda rani 6k pipa rani ningol chakaubada pigani harabanina dinina su ngaini haigre video nang wada kya kani bana parega Ai lai je ka oi dormi sana sakhi ni madang je screenshot lau ning kre da. adai kumana ka haiba nungai tabani chenu oise nungai tabani chenu oise De haiba meri sanaba na kontho jamna che no. Kaba nahan dei live tha je kai gi no ai. aise saturday khudingi thai merina atai marak se angang exam oikibado adagi aise tokibane ba lb se daily lb tokibane ba angang exam loiraga mu thabak kanun bagi amu lakpa ngamdre aduna every saturday da 9 pm da igi lb leibako adugi la ini ngasi se Kona che dini kaba nangi do henmandro andone kisale haba kumanze azoina kada ba sana oigi manaktani sana do moiga thangnari mijum अच्छा होय सनावाय दरा आदि अजोयगा सुमुनबा यारानी को oi lakani no madinda kaida farakanda lake सनावाय दा लाखे खनबा दु Nde ngamdana lene chairau bu suna chale sajibu koirak poina hum koirak po ya bre yenge dinina sapam हायगा नोखरे खुमना चेनु कौबदा इबाई पुरकपा यारोय ओके नो इबाई पुरा ओय ai yaudri na che tharoi ye mera वल्ला मत त कना उबी ye mera power hai ai yaudu bi ma chat pa yaroi ma chat pa da ai yaudu ba yaroi na ai yaro ko ne ko dakina pi ge da pi roi ge da lupa changari pi dai नमी तो कहे तो दुबा damkani dapti dai di thobi sana na go chindok kaba chindok khak चिंदा खक chindok khak hai ga tok pa di yaroi handak ningol chakau bada ina ma kaugada bani ये ngasi pu they born price na ga bro sister chahi kya surege 43 37 they di hygrism nilina लागे lae ने ne कया सारा के नीली they di punit thongam hai che हेलो पुनी yai forest na to ma blog na kai matil sarege tamoi che ngasidi nga thonge थोंबोय चारे kuman na ke ba che dini nang yum pa labo hai dei de hygrism nilina angang gei di ulom to angang sing mo na kana game sanari उलके उलके thoi सानरी bi to no jom na ai saturday khuding येंगनी yengani gi live okay ओके okay थे बिसना थैंक यू Merina na full support chenu thank you so much मेरिना denina kaiba nimki ga julubi ga puro bro aina khalina kaino nimki ga julubi na de kata nimki do nimki aso budon to kata nimki na go telanga man mangal da adu na kada phagadra likna chan ga di masing weight liaga masing jam bada adone purisi dinina kaiba da joi nungai ri bo dini khuman maune dei sapum kuman che anuga mata thoibiga lakpa yani okay nupa nang modi ki manau para nupa yau ya da ba parikha tari beti bachao beti parao hit to le bedo metric pass ho in pi de gift nang nupa yau ya da nang ki kano sida nang बेटी बचाओ बेटी पढ़ाओ sapum kuman che nu dei di se kana na hai che nu kana na maming khang dre me te me ni rak pane gyan ta dre sapum kuman che dini okay tis bizaya kaidorino ang angang sai
ꯁꯨꯝ ꯁꯥꯟꯅꯔꯝꯕꯅꯤꯗ LB ngahak ꯆꯥꯛꯊꯣꯡꯕꯤ tawrambane ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯅꯤꯅ ꯀꯣ ꯑꯩꯈꯣꯏꯗꯤꯅ ꯀꯩꯁꯨ ꯈꯪꯖꯕ ꯑꯉꯥꯡ ꯅꯋꯥ ꯉꯥꯛꯇꯅꯤ ꯁꯥꯄꯪꯒꯨꯝꯕꯅ ꯆꯦ ꯗꯤꯅꯤꯗꯨꯗꯤ ꯏꯇꯩꯃ ꯀꯧꯔꯒꯦ ꯄꯨꯅꯤꯠ ꯊꯧꯅꯥꯎꯖꯝꯅ ꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ nga ꯉꯁꯤ ꯉꯥ thongba chare ꯊꯣꯡꯉꯦ punit ꯊꯣꯏꯕꯤꯁꯅꯥꯅ ꯉꯁꯤꯁꯨ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔ ꯂꯤꯠꯂꯝꯃꯦꯅꯦ maroon color se ꯃꯦꯔꯤꯅꯥꯅ ꯆꯦꯟꯅꯨ favorite ꯉꯁꯤꯁꯦ mane ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯗꯩꯇꯤꯁ thank you ꯕꯤꯖꯌꯥꯅ Merina ꯏꯍꯦ ꯌꯥꯝ ꯍꯥꯎꯔꯕ ꯃꯥꯜꯂꯦꯀꯣ ꯈꯔ ꯍꯥꯎꯈ꯭ꯔꯦ ꯄꯨꯁꯄꯥꯅ ꯀꯩꯕ hawkraboy kai hawkra ꯍꯧꯔꯕꯣ oh hawrabo ꯑꯦꯛꯇꯤꯡꯗꯣ noi te ꯍꯦꯒꯨꯔꯤꯖꯝ yeki hawre ꯅꯤꯂꯤꯅ ꯅꯦꯅꯦ ꯑꯩ ꯀꯥꯡꯁꯣꯏꯒ ꯃꯤꯃꯤ ꯁꯤꯡꯖꯨꯒ ꯆꯤꯀꯦꯟ ꯁꯥꯛꯀ ꯆꯥꯏꯌꯦ ꯆꯤꯀꯦꯟ ꯁꯥꯛ chicken sak ka chaye chicken sak aje kamai toino chicken kano dura boil tawbudura anili sana ꯑꯖꯣꯏꯅ ꯀꯩꯕ ꯁꯅꯥ jas ꯀꯔꯤ ꯁꯅꯥ jaribon gitu ha ꯑꯣ ꯁꯅꯥ ꯌꯥꯔꯤꯕ hoi ꯑꯣ hoi ꯈꯪꯉꯦ ꯈꯪꯉꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯁꯅꯥ ꯍꯣꯏꯗ ꯂꯥꯛꯄ ꯇꯥꯔꯗꯤ ꯑꯗꯨꯗꯩꯒꯁꯨ ꯎꯅꯅꯤ ꯑꯗꯩꯗꯤ ꯏꯕꯥꯏ ꯂꯥꯛꯂꯗꯤ ꯕꯣꯇꯜ ꯄꯤꯔꯛꯑꯣ ꯍꯥꯏꯔꯗꯤ ꯑꯩ ꯂꯣꯏꯔꯦ ꯅꯪ ꯕꯇꯜꯂ ꯉꯥꯎꯕ꯭ꯔꯥ ꯅꯣꯏ ꯏꯕꯥꯏ ꯕꯇꯜꯗ ꯉꯥꯎꯗꯕꯅꯦ ꯑꯩ ꯁꯛꯀꯤ ꯕꯇꯜꯗ ꯉꯥꯎꯕ ꯅꯣꯏ ꯃꯤ ꯅꯕꯥꯏ ꯃꯥꯟꯕ꯭ꯔꯥ ꯂꯥꯛꯑꯗꯤꯅꯦ ꯍꯥꯏꯗꯤ ꯃꯍꯨꯠ ꯀꯣꯜ ꯗ꯭ꯔꯤꯡꯛꯁ ꯃꯥꯡꯉꯣꯏꯕ ꯀꯣꯜ ꯗ꯭ꯔꯤꯡꯛꯁ ꯀꯣꯜ ꯗ꯭ꯔꯤꯡꯛꯁ ꯃꯍꯨꯠ ꯃꯥꯡꯉꯣꯏ ꯑꯗꯩ ꯑꯖꯣꯏꯅ ꯀꯩꯕ ꯖꯔꯤꯕꯣꯟ ꯍꯥꯏꯅꯤ ꯑꯣꯀꯦ ꯑꯣꯀꯦ ꯄꯨꯁꯄꯥꯅ ꯄꯨꯅꯤꯠꯇꯣ ꯑꯩ ꯏꯅꯥꯎꯄꯥꯅꯤ ꯑꯣ ꯄꯨꯅꯤꯠꯁꯦ ꯏꯅꯥꯎꯄꯥꯅꯦ ꯍꯥꯏꯔꯣ ꯑꯠꯁꯥ ꯆꯄꯝ ꯈꯨꯃꯟꯅ ꯀꯩꯕ ꯆꯦꯟꯅꯨ ꯑꯩꯁꯨ ꯑꯉꯥꯡꯅꯤ ꯀꯩꯁꯨꯝ ꯈꯪꯗ꯭ꯔꯤꯀꯣ ꯅꯁꯝ ꯍꯥꯠꯇꯣꯛꯑꯕ ꯇꯨꯝꯃꯝꯗꯥꯏꯗ ꯅꯁꯝ ꯐꯖꯅ ꯍꯥꯠꯇꯨ ꯗꯤꯅꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯥ ꯖꯣꯏ ꯈꯨꯝꯗꯦ ꯃꯦꯔꯤꯅꯥꯅ ꯃꯦꯔꯤ ꯆꯦꯟꯅꯨ ꯅꯪꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔ ꯀꯔꯤꯅꯣ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔꯁꯦ ꯑꯁꯤꯁꯤꯃ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠꯅꯦ ꯍꯥꯏꯕꯁꯦ ꯑꯩ ꯉꯝꯗꯦ ꯃꯦꯔꯤꯅꯥ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯈꯪꯗꯦ ꯑꯩꯁꯦ ꯀꯃꯥꯏ ꯑꯗꯣ ꯍꯥꯏꯗꯣꯏꯅꯣ ꯃꯥꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯃꯉꯣꯟꯗ ꯒꯤꯐ ꯄꯤꯕꯁꯦ ꯉꯝꯗ ꯂꯩꯕꯅꯦꯕ ꯀꯩꯁꯨ ꯃꯥꯅ ꯆꯥꯟꯁ ꯂꯩꯔꯤꯁꯨ ꯆꯠꯄꯝ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯑꯩ ꯁꯨꯝ ꯎꯔꯨꯕ ꯑꯩꯒꯤ ꯃꯤꯠꯅ ꯎꯕ ꯏꯕꯥꯏ ꯐꯖꯕꯗꯣ ꯑꯗꯨ ꯑꯩꯒꯤ ꯃꯤꯠꯇꯣ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔꯅꯦ ꯍꯥꯏꯇꯥꯔꯦ ꯂꯪꯊꯣꯛꯀꯅꯨꯀꯣ ꯇꯨꯝꯕꯗ ꯃꯪꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯇꯥꯔꯦ ꯅꯪꯒꯤꯅꯤ ꯎꯔꯒ ꯑꯩꯅ ꯈꯪꯗꯣꯏꯁꯦꯕꯨꯡꯉꯣ ꯆꯦ ꯅꯣꯏ ꯏꯕꯥꯏ ꯅꯣꯏ ꯑꯅꯤ ꯄꯩꯁꯥ ꯌꯥꯝꯅ ꯇꯤꯡꯒꯅꯤ ꯍꯥꯏꯅ ꯇꯧꯕꯅꯤ ꯋꯥꯕꯤꯔꯨꯅꯨ ꯅꯪꯗꯨꯁꯨ ꯍꯥꯞꯇꯣꯏ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯑꯉꯥꯡ ꯑꯍꯟ ꯑꯉꯥꯡ ꯑꯍꯟ ꯀꯩꯅꯣ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯣ ꯑꯕꯨꯡꯉꯣꯗꯤ ꯅꯤꯂꯤ ꯀꯩꯅꯣꯅꯦ ꯇꯦꯟ ꯀꯥꯏꯅꯦ ꯀ꯭ꯂꯥꯁ 10 ꯑꯗꯨꯒ ꯀꯥꯏꯅꯦ ꯍꯟꯗꯛ ꯅꯨꯄꯤꯗꯨꯅ 4 ꯀꯥꯕꯀꯣ ꯏꯆꯥꯅꯨꯄꯥꯅ ꯑꯗꯤꯇ꯭ꯌ ꯀꯧꯋꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯅ ꯑꯌꯨꯁꯤ ꯀꯧꯏꯀꯣ ꯑꯗꯩꯗꯤ ꯄꯨꯁꯄꯥꯅ ꯀꯩꯕ ꯏꯇꯩꯁꯦ ꯀꯣꯜ ꯗ꯭ꯔꯤꯡ ꯀ ꯃꯥꯏ ꯕꯇꯜ ꯒ꯭ꯂꯥꯁꯀ ꯑꯅꯤꯒ ꯀꯩꯅꯣ ꯇꯧꯔꯅꯤꯅꯦ ꯊꯦꯡꯒꯥꯏꯅꯈ꯭ꯔꯦ ꯕꯦꯕꯤ ꯐꯦꯃꯤꯂꯤꯅ ꯀꯛꯈꯔꯦ ꯗꯤꯅꯤꯅꯒ ꯈꯨꯃꯟ ꯀꯧꯋꯣ ꯌꯥꯏꯌꯦ ꯃꯦꯔꯤꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯆꯦꯅꯨ ꯅꯪꯒꯤ ꯑꯦꯖ ꯀꯌꯥꯅꯣ ꯑꯩꯁꯦ ꯆꯍꯤ 37 ꯐꯥꯈ꯭ꯔꯦ ꯃꯦꯔꯤꯅꯥ ꯑꯩ ꯑꯉꯥꯡ ꯅꯠꯇ꯭ꯔꯦꯀꯣ ꯑꯩ ꯌꯨꯈꯥꯒ ꯑꯍꯟ ꯑꯣꯏꯔꯕꯅꯦ ꯑꯩ ꯁꯛꯁꯤꯅ ꯏꯇꯩꯃꯗꯤꯅꯤ ꯑꯉꯥꯡ ꯃꯥꯟꯕꯅꯦꯕ ꯑꯖꯣꯏ ꯀꯣꯟ ꯍꯥꯎ ꯆꯍꯤꯗꯤ ꯗꯤꯅꯤ ꯑꯥ ꯌꯧꯔꯕꯅꯦ ꯍꯥꯏ ꯑꯩꯁꯦ ꯕꯦꯕꯤ ꯐꯦꯃꯤꯂꯤꯅ ꯍꯥꯏ ꯍꯜꯂꯣ ꯕꯦꯕꯤ ꯗꯤꯅꯤꯅ ꯗꯥ ꯖꯣꯏ ꯑꯩ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯁꯕ ꯇꯧꯕꯤꯔꯝꯃꯣ ꯑꯣ ꯗꯤꯅꯤꯁꯦ ꯅꯪ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯀꯣ ꯄꯨꯁꯄꯥꯅ ꯀꯔꯤ ꯍꯥꯏꯕ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯈ꯭ꯔꯕꯅꯤ ꯄꯨꯅꯤꯠꯇꯣ ꯑꯩꯒꯤ ꯑꯟꯇꯤꯒꯤ ꯃꯆꯥꯅꯤ ꯀ꯭ꯂꯥꯁ 4 ꯇꯝꯕꯅꯦ ꯍꯥ ꯑꯉꯥꯡ ꯃꯆꯥꯔꯣ ꯍꯥꯏꯁꯦ ꯏꯆꯥꯅꯨꯄꯤ ꯂꯦꯡꯒꯥꯅꯤꯅꯦ ꯑꯗꯨꯗꯤ ꯍꯣꯏ ꯍꯣꯏ ꯏꯆꯥꯅꯨꯄꯤꯒꯤ ꯂꯦꯡꯒꯥꯅꯤ ꯑꯖꯣꯏꯅ ꯆꯥꯄꯝ ꯀꯨꯃꯟꯅ ꯆꯦꯟꯅꯨ ꯑꯩ ꯚꯣꯠ ꯃꯇꯝꯗ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯀꯩꯗꯧꯗꯣꯏꯅꯣ ꯚꯣꯠ ꯃꯇꯝ ꯂꯥꯛꯑꯒ ꯍꯩꯒꯨꯔꯨꯖꯝ ꯅꯤꯂꯤꯅ ꯁꯦꯁ ꯑꯉꯥꯡ ꯑꯅꯤ ꯃꯤꯡ ꯌꯥꯝ ꯐꯖꯩꯀꯣ ꯀꯅꯥꯅ ꯊꯣꯜꯂꯤꯅꯣ ꯑꯗꯤꯇ꯭ꯌꯗꯤ ꯑꯩꯒ ꯑꯩꯈꯣꯏꯗꯥꯒꯅ ꯇꯧꯔꯒ ꯑꯗꯨꯝ ꯊꯣꯟꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯒꯤ ꯃꯤꯡꯗꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯊꯣꯛꯂꯛꯄꯅꯦꯕ ꯑꯍꯟꯅ ꯊꯣꯛꯂꯛꯄ ꯃꯤꯡꯅꯤꯅ ꯑꯗꯨꯝ ꯀꯧꯔꯦ ꯚꯣꯠ ꯐꯩꯌꯦꯅꯀꯣ ꯍꯥꯞꯄꯒꯤꯅꯤ ꯌꯥꯏ ꯍꯥꯞꯀꯗꯕꯅꯤ ꯍꯥꯞꯀꯗꯕꯅꯤ ꯚꯣꯠ ꯍꯥꯞꯀꯗꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯚꯣꯠ ꯍꯥꯞꯄꯗ ꯋꯥꯅ ꯂꯩꯔꯤꯁꯤ ꯎꯗ꯭ꯔꯥ ꯁꯔꯀꯥꯔꯅ ꯀꯔꯤꯝ ꯎꯕꯤꯗꯗꯅ ꯍꯩ ꯍꯀꯥꯝ ꯆꯟꯕꯗ ꯂꯣꯟꯅ ꯆꯠꯂꯨꯅꯦ ꯅꯪꯅ ꯀꯩꯅꯣ ꯐꯣꯡꯅ ꯆꯠꯂꯤꯗꯤ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯀꯥꯝ ꯆꯠꯂꯤꯉꯩꯗ ꯆꯦꯜꯂꯤꯕ ꯃꯤꯠ ꯁꯤꯡꯕ ꯁꯥ ꯂꯥꯛꯇꯦ ꯇꯨꯝꯅꯤꯡꯉꯦꯗꯅ ꯑꯩꯅ ꯍꯨꯔꯥꯟꯅ ꯍꯀꯥꯝ ꯆꯟꯖꯕꯁꯦ ꯃꯥ ꯍꯥꯏꯗꯣꯛꯈ꯭ꯔꯦ
ꯑꯗꯩꯗꯤ ꯄꯨꯅꯤꯠ ꯇꯣꯉꯥꯟꯅ ꯆꯦ ꯑꯩꯒꯤ ꯆꯤꯆꯦꯒ ꯇꯤꯟꯅꯔꯕ ꯇꯤꯟꯅꯔꯝꯕꯅꯤ ꯇꯤꯟꯅꯔꯝꯕꯅꯦ ꯆꯦꯛ ꯂꯩꯒ꯭ꯔꯨ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯄꯨꯅꯤ ꯅꯪ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯆꯦ ꯑꯩꯒꯤ ꯆꯦꯆꯦꯒ ꯇꯤꯟꯅꯔꯝꯕꯅꯦ ꯑꯣ ꯇꯤꯟꯅꯔꯝꯕꯅꯤ ꯇꯤꯟꯅꯔꯕꯅꯤꯅ ꯀꯩꯕ ꯆꯤꯛ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯄꯨꯅꯤꯠ ꯖꯦꯅꯦꯁꯔ ꯈꯨꯃꯟꯅ ꯏꯌꯥꯝꯕꯒꯤ ꯑꯦꯛꯇꯤꯡꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯁꯦ ꯅꯨꯡꯉꯥꯏꯖꯔꯤꯁꯦ ꯏꯌꯥꯝꯕꯒꯤ ꯐꯨꯜ ꯁꯄꯣꯔꯠ ꯁꯞꯄꯣꯔꯠ ꯊꯦꯡꯀ꯭ꯌꯨ ꯅꯪ ꯃꯁꯜꯗꯣ ꯐꯖꯅ ꯎꯍꯜꯂꯣ ꯍꯥꯏꯕꯅꯦ ꯁꯄꯝ ꯈꯨꯃꯟꯅ ꯀꯩꯕ ꯄꯨꯅꯤꯠꯅ ꯆꯦ ꯀꯧꯒꯦꯀꯣ ꯍꯥꯏꯕꯅꯦ ꯑꯣ ꯆꯦ ꯀꯧꯒꯦꯀꯣ ꯍꯥꯏꯕꯅꯦ ꯍꯥꯏꯕ ꯑꯣ ꯆꯦꯒ ꯇꯤꯟꯅꯔꯕꯅꯤꯅ ꯆꯦ ꯀꯧꯒꯦ ꯍꯥꯏꯕ ꯑꯣꯀꯦ ꯑꯣꯀꯦ ꯅꯍꯥꯟ ꯅꯣꯏ ꯆꯥꯟꯗꯝ ꯂꯩꯀꯥꯏ ꯀꯩꯕ ꯆꯥꯟꯗꯝ ꯂꯩꯀꯥꯏꯒꯤ ꯃꯤ ꯆꯥꯟꯗꯝ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃ ꯂꯥꯛꯑꯝꯃꯤ ꯑꯩꯈꯣꯏ ꯈꯨꯟꯗ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯁꯤꯔꯦꯀꯣ ꯅꯣꯏꯅꯤ ꯅꯣꯛꯄꯗ ꯗꯥ ꯕꯨꯡ ꯏꯅꯝꯃꯅ ꯍꯀꯥꯝ ꯂꯣꯟꯅ ꯆꯜꯂꯒ ꯍꯥꯏꯗꯣꯛꯂꯤ ꯀꯩꯒꯤꯅꯣ ꯑꯗꯨꯅꯦ ꯍꯥꯏꯕ ꯑꯩꯅ ꯍꯨꯔꯥꯟ ꯆꯜꯂꯒ ꯃꯥꯅ ꯀꯟꯅ ꯍꯥꯏꯗꯣꯔꯛꯑꯦ ꯍꯥꯏꯕ ꯕ꯭ꯔꯣꯁꯦ ꯍꯥꯏꯅ ꯅꯣꯛꯊꯈ꯭ꯔꯦ ꯄꯨꯅꯤꯠꯅ ꯀꯩꯕ ꯇꯥꯏꯞ ꯇꯧꯕꯗ ꯁꯣꯏꯕꯅꯦ ꯑꯣꯀꯦ ꯑꯣꯀꯦ ꯀꯩꯁꯨ ꯑꯣꯀꯦ ꯑꯣꯀꯦ ꯀꯥꯏꯗꯦꯗ ꯅꯨꯡꯁꯤꯕ ꯅꯪꯁꯨ ꯍꯀꯥꯝ ꯆꯜꯂꯨꯔꯤꯔꯥ ꯏꯃꯥ ꯃꯤꯗ ꯁꯤꯡꯕ ꯁꯥꯕꯅꯦ ꯏꯕꯥꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯨꯏꯔꯦ ꯎꯗꯕ ꯀꯅꯥꯅꯣ ꯁꯤꯅꯣ ꯀꯔꯝꯕ ꯏꯕꯥꯏꯗꯅꯣ ꯖꯦꯅꯦꯁꯣꯔ ꯏꯌꯥꯝꯕ ꯏꯇꯩꯃꯁꯤ ꯌꯥꯝꯅ ꯆꯝꯃꯦ ꯂꯨꯅ ꯇꯧꯕꯤꯌꯨ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯅꯣꯡꯃ ꯀꯣꯏꯔꯛꯀꯦ ꯀꯣꯏꯔꯣ ꯉꯁꯤꯁꯨ ꯑꯃ ꯂꯥꯛꯑꯝꯃꯦ ꯑꯩꯈꯣꯏꯒꯤ ꯁꯦꯔꯧꯗꯒꯤꯀꯣ ꯏꯆꯟꯅꯨꯄꯤ ꯑꯃ ꯂꯥꯛꯑꯝꯃꯦ ꯔꯦꯖꯤꯌꯥ ꯍꯥꯏꯅꯀꯣ ꯌꯥꯝ ꯂꯥꯛꯑꯣ ꯅꯨꯡꯁꯤ ꯂꯥꯛꯑꯣ ꯃꯣꯏꯁꯨ ꯉꯁꯤ ꯂꯥꯛꯑꯝꯃꯦ ꯂꯥꯛꯑꯝꯃꯦ ꯃꯣꯏꯗꯣ ꯍꯜꯂꯛꯑꯒ ꯆꯥꯛꯐꯧ ꯆꯥꯈꯤꯗ꯭ꯔꯦ ꯌꯥꯝ ꯑꯃꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯂꯥꯛꯀꯗꯕ ꯑꯃꯁꯨ ꯂꯩ ꯍꯥꯏꯗꯣꯛꯑꯣꯏ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯂꯥꯛꯀꯅꯤꯗꯤ ꯍꯥꯏꯔꯤ ꯂꯥꯛꯀꯅꯤꯗꯤ ꯍꯥꯏꯔꯤ ꯃꯥ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯧꯖꯤꯛꯐꯥꯎ ꯀꯟꯐꯥꯔꯝ ꯄꯤꯗ꯭ꯔꯤ ꯃꯥꯅ ꯊꯥꯕ ꯗꯦꯠꯇꯨꯗꯤ ꯌꯧꯁꯜꯂꯛꯑꯦ ꯑꯗꯩꯗꯤ ꯗꯤꯅꯤꯅ ꯐꯣꯟꯒ ꯀꯩꯕ ꯂꯥꯛꯀꯗꯕ ꯅꯛꯁꯜꯂꯛꯇꯅ ꯈꯪꯗꯦ ꯐꯣꯟꯒ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯗꯥ ꯖꯣꯏ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯏꯇꯩ ꯗꯤꯅꯤꯅ ꯀꯥꯏ ꯀ꯭ꯋꯥꯆꯥꯎ ꯖꯔꯤꯕꯣꯟꯗꯒꯤꯔꯣ ꯁꯄꯝꯅ ꯆꯦꯟꯅꯨ ꯆꯥꯛ ꯆꯥꯕ ꯍꯩꯇ꯭ꯔꯤꯌꯦ ꯄꯨꯁꯄꯥꯅ ꯏꯇꯩ ꯀ꯭ꯋꯥ ꯆꯥꯎ ꯇꯨꯝꯅꯤꯡꯕ ꯐꯅꯕ ꯆꯥꯗ꯭ꯔꯣꯕꯅꯤ ꯆꯥꯔꯧꯔꯣ ꯍꯧꯖꯤꯛ ꯆꯥꯔꯧꯔꯥ ꯀ꯭ꯋꯥ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯇꯣꯛꯄꯒꯤ ꯄꯣꯠꯁꯝ ꯂꯥꯛꯇ꯭ꯔꯦ ꯉꯁꯤ ꯀꯨꯏꯔꯦ ꯄꯣꯠꯁꯝ ꯂꯥꯛꯇꯕ ꯑꯩꯒꯤ ꯂꯥꯏꯔꯤꯛꯇꯣ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯇ ꯅꯪ ꯀꯥꯏ ꯆꯠꯂꯤꯅꯣ ꯀ꯭ꯋꯥ ꯆꯥꯎꯒꯦ ꯄꯨꯁꯄꯥꯅ ꯍꯥꯏꯔꯛꯄꯗ ꯀ꯭ꯋꯥ ꯆꯥꯎꯒꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯅꯤꯡꯁꯤꯡꯉꯛꯄꯩ ꯀ꯭ꯋꯥ ꯆꯥꯅꯤꯡꯉꯤ ꯑꯁ ꯅꯇꯩꯁꯨ ꯀ꯭ꯋꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯤꯌꯦ ꯄꯨꯁꯄꯥ ꯖꯦꯅꯦꯁꯣꯔ ꯈꯨꯃꯟꯆꯥꯅ ꯑꯩꯈꯣꯏ ꯁꯥꯏꯒ ꯏꯆꯥꯁꯤꯡꯒ ꯂꯥꯛꯀꯦ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯂꯥꯛꯑꯣ ꯀꯁꯥꯔꯗ ꯂꯥꯛꯑꯣ ꯈꯨꯃꯟ ꯆꯥ ꯅꯪ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯃꯅꯤꯄꯨꯔ ꯀꯋꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯈꯨꯃꯟꯅ ꯑꯩ ꯆꯥꯛ ꯆꯥꯕ ꯍꯩꯇ꯭ꯔꯤ ꯑꯣꯀꯦ ꯆꯥꯛ ꯆꯥꯕ ꯇꯝꯁꯤꯜꯂꯣ ꯈꯨꯃꯟ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯆꯥꯕ ꯍꯩꯇꯦ ꯍꯥꯏꯗꯤ ꯏꯀꯥꯏꯅꯤꯉꯥꯏꯅꯤꯀꯣ ꯑꯗꯨꯒ ꯄꯨꯁꯄꯥꯅ ꯂꯥꯛꯅꯤꯡꯗꯕꯗꯣ ꯑꯩ ꯈꯪꯉꯤꯀꯣ ꯌꯥꯝ ꯂꯥꯛꯅꯤꯡꯕ ꯁꯥꯎꯅꯨꯀꯣ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯂꯥꯛꯍꯟꯅꯤꯡꯗꯕꯗꯣ ꯍꯥꯏꯕ ꯌꯥꯝ ꯅꯠꯇꯦ ꯂꯥꯛꯍꯟꯅꯤꯡꯕ ꯁꯥꯅꯨꯀꯣ ꯍꯥꯏꯕ ꯑꯆꯥ ꯑꯣ ꯂꯥꯛꯍꯟꯅꯤꯡꯗꯕꯗꯣ ꯑꯩ ꯈꯪꯉꯤꯀꯣ ꯌꯥꯝ ꯂꯥꯛꯍꯟꯅꯤꯡꯕ ꯁꯥꯅꯨꯀꯣ ꯍꯥꯏꯕ ꯅꯪ ꯕꯦꯝꯃ ꯅꯪ ꯈꯪꯉꯨ ꯈꯨꯃꯟꯅ ꯍꯥꯏꯕ ꯆꯦꯑꯅꯨꯅ ꯅꯅꯥꯎ ꯑꯩꯕꯨ ꯆꯥꯛ ꯏꯟꯕꯤꯌꯨ ꯀꯥꯏꯅꯦ ꯈꯖꯥꯏꯗꯣ ꯊꯥꯁ ꯊꯥꯎꯔꯥ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯆꯥꯛ ꯏꯟꯕꯤꯌꯨꯒ ꯍꯥꯏꯖꯜꯂꯛꯑꯦ ꯀꯅꯥꯅꯣ ꯁꯤꯗꯤ ꯄꯨꯁꯄꯥ ꯈꯨꯃꯟꯅ ꯄꯨꯁꯄꯥ ꯀ꯭ꯋꯥ ꯆꯥꯒꯦ ꯄꯨꯁꯄꯥꯅ ꯍꯥꯏꯕꯅꯦ ꯎꯝ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯥꯛꯍꯟꯅꯤꯡꯕ ꯁꯥꯏ ꯍꯥꯏꯌꯦ ꯈꯪꯉꯕ ꯂꯥꯛꯍꯟꯅꯤꯡꯗꯕꯗꯣ ꯈꯪꯉꯤ ꯍꯥꯏꯌꯦ ꯃꯥ ꯍꯥꯏꯁꯦ ꯅꯪ ꯂꯥꯛꯀꯅꯤ ꯌꯨꯝꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯈꯪꯕ꯭ꯔꯥ ꯖꯦꯅꯦꯁꯣꯔ ꯈꯨꯃꯟꯆꯥꯅ ꯀꯩ ꯍꯥꯏꯕ ꯋꯥꯡꯒꯣꯏ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯒꯤꯅꯦ ꯏꯇꯩꯃ ꯑꯣ ꯋꯥꯡꯒꯣꯏ ꯋꯥꯡꯒꯣꯏꯗꯒꯤ ꯑꯣꯀꯦ ꯋꯥꯡꯒꯣꯏ ꯍꯥꯏꯁꯦ ꯀꯌꯥꯝ ꯂꯥꯞꯀꯦ ꯏꯝꯐꯥꯜꯒ ꯂꯥꯞꯄꯦ ꯁꯨꯝ ꯂꯥꯞꯄꯦꯗ ꯎꯝ
ꯗꯤꯅꯤꯅ ꯑꯩ ꯖꯥꯔꯤꯕꯣꯟꯒꯤꯅꯦ ꯍꯧꯖꯤꯛꯅ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯅꯥꯛ ꯑꯣꯐꯤꯁꯔ ꯃꯅꯥꯛꯇꯨꯗ ꯌꯨꯝ ꯄꯥꯜꯂꯦ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯂꯝ ꯂꯧꯕ ꯃꯐꯝꯗ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯀꯥꯏꯗ ꯄꯨꯁꯄꯥ ꯑꯣꯏꯔꯝꯒꯅꯤ ꯆꯥꯛꯄꯤꯗꯦ ꯑꯩꯁꯨ ꯆꯥꯔꯤ ꯀꯥꯏ ꯕꯤꯕꯤꯁꯥꯅ ꯏꯟꯕꯗꯣ ꯍꯥꯎꯗꯧꯕ ꯃꯥꯟꯗꯤꯌꯦ ꯍꯥꯏ ꯅꯣꯏ ꯏꯕꯥꯅꯤ ꯏꯟꯕ ꯍꯥꯎꯕꯅꯦ ꯏꯕꯥꯅꯤ ꯏꯔꯟꯁꯦ ꯅꯣꯏ ꯏꯕꯥꯅꯤꯅꯗꯤ ꯅꯈꯥꯒꯗꯣ ꯂꯣꯏ ꯌꯥꯔꯔꯣꯏ ꯀꯃꯥꯏꯅ ꯈꯨꯃꯟꯅ ꯆꯥꯕ ꯆꯥꯛ ꯏꯟꯕꯤꯕ ꯃꯇꯝꯗ ꯈꯨꯃꯟꯁꯤ ꯑꯩ ꯉꯝꯃꯔꯣꯏ ꯑꯩ ꯆꯠꯂꯦ ꯇꯧꯁꯟꯅꯔꯒ ꯍꯤꯞꯄꯦ ꯅꯠꯇꯦ ꯏꯌꯥꯝꯕ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯇꯣꯏꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯟꯗꯛ ꯊꯕꯛ ꯈꯤꯇꯪ ꯆꯤꯟꯕꯩꯅꯤ ꯋꯥꯔ ꯑꯣꯏꯔꯕ ꯑꯣꯏꯗ꯭ꯔꯤ 36 ꯃꯤꯅꯤꯠ ꯑꯣ ꯍꯟꯗꯛꯀꯤ ꯊꯕꯛ ꯈꯔ ꯆꯤꯜꯂꯦꯕ ꯈꯨꯃꯛ ꯂꯣꯏꯔꯦ ꯈꯤꯇꯪ ꯀꯨꯝꯃꯛꯑꯀꯥꯟꯗ ꯑꯩ ꯇꯧꯖꯔꯛꯀꯦ ꯏꯕꯥꯏ ꯃꯁꯛ ꯁꯤꯕ ꯁꯤꯗ ꯏꯟꯕꯗ ꯈꯅꯥꯎꯗꯒꯤ ꯆꯪꯗꯧ ꯃꯥꯟꯗꯦ ꯁꯨꯛ ꯄꯥꯏꯔꯒ ꯅꯝꯁꯤꯟꯗꯣꯏꯅꯤ ꯒꯤꯠ ꯅꯝꯗꯣꯏꯅꯤ ꯆꯪꯉꯨ ꯌꯥꯗꯦ ꯅꯪ ꯁꯨꯛ ꯄꯥꯏꯔ ꯅꯝꯗꯣꯏꯅꯤ ꯅꯣꯏ ꯏꯕꯥꯏ ꯃꯃꯤꯠꯁꯤꯁꯨ ꯑꯁ ꯑꯦꯛꯇꯤꯡꯁꯦ ꯁꯤꯔꯦꯗ ꯅꯣꯛꯄꯗ ꯋꯥꯟꯊꯔꯦ ꯔꯕꯤꯁꯅꯥꯅ ꯗꯤꯅꯤꯅ ꯕ꯭ꯔꯣꯅ ꯏꯜꯂꯗꯤ ꯍꯨ ꯑꯃꯦꯠꯄ ꯏꯟꯖꯔꯛꯆꯅꯤ ꯈꯨꯃꯟ ꯅꯪ ꯂꯣꯏ ꯍꯥꯞꯆꯤꯟꯈꯤꯗ꯭ꯔꯕꯅꯤ ꯖꯦꯅꯦꯁꯣꯔꯅ ꯀꯩꯕ ꯃꯅꯤꯄꯨꯔꯗꯁꯨ ꯀꯣꯏꯔꯛꯑꯣ ꯐꯦꯃꯤꯂꯤ ꯄꯨꯅ ꯂꯥꯛꯑꯝꯃꯦ ꯑꯩꯈꯣꯏꯁꯦ 2022ꯒꯤ ꯌꯥꯎꯁꯪꯗ ꯂꯥꯛꯑꯝꯃꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯦꯟꯅꯦꯜ ꯄꯥꯏꯗ꯭ꯔꯤꯕ 22ꯗ ꯅꯠꯇꯦ 21ꯗꯅꯤꯗ 21ꯗ 21ꯗ ꯆꯍꯤ ꯆꯠꯈꯤꯕ ꯈꯪꯍꯧꯗꯦꯀꯣ ꯉꯔꯥꯡ ꯅꯍꯥꯟꯗ ꯆꯠꯈꯤꯕ ꯈꯜꯂꯦ ꯈꯨꯃꯟꯅ ꯆꯦ ꯗꯤꯅꯤ ꯑꯩ ꯁꯤꯔꯦ ꯁꯅꯥꯕꯤ ꯈꯨꯃꯟꯅ ꯐꯖꯔꯦ ꯊꯦꯡꯀ꯭ꯌꯨ ꯖꯦꯅꯦꯁꯣꯔꯅ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯒꯦꯔ ꯉꯁꯤꯗꯤ ꯔꯧ ꯊꯣꯡꯉꯦ ꯖꯦꯅꯦꯁꯣꯔ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡꯒꯤ ꯑꯦꯛꯇꯤꯡꯗ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯁꯦ ꯃꯤꯠ ꯁꯪꯗꯣꯔꯛꯄꯗꯨꯅꯤ ꯁꯪꯗꯣꯛꯄꯗꯨꯅꯦ ꯗꯤꯅꯤꯅ ꯈꯨꯃꯟ ꯆꯥꯛ ꯆꯥꯕ ꯆꯥꯔꯕꯣ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯗꯩꯗꯤ ꯀꯨꯃꯟꯅ ꯏꯕꯥꯏꯅ ꯏꯟꯕꯁꯦ ꯌꯣꯠꯂꯨ ꯌꯥꯗꯧ ꯃꯥꯜꯂꯦ ꯌꯣꯠꯄ ꯌꯥꯗꯦ ꯁꯦ ꯀꯥꯡꯒꯟ ꯄꯥꯏꯔꯒꯅ ꯍꯩꯖꯟꯗꯣꯔꯤꯃꯤ ꯌꯣꯠꯇꯕ ꯀꯥꯏ ꯅꯤꯂꯤꯅ ꯅꯤꯂꯤꯅ ꯀꯩꯕ ꯉꯁꯥꯏ ꯀꯣꯏꯕ ꯆꯠꯂꯨꯕꯗꯣ ꯕꯗꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯌꯦ ꯏꯆꯥꯅꯨꯄꯥ ꯍꯟꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯅ ꯀꯣꯏꯕ ꯄꯨꯕꯤꯔꯨꯕ ꯁꯤꯜꯆꯔꯗꯀꯣ ꯑꯗꯨꯒꯤ ꯆꯠꯂꯨꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯑꯦꯟꯖꯣꯏ ꯇꯧꯔꯛꯑꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯅꯠꯇ꯭ꯔꯗ ꯌꯥꯝ ꯑꯦꯟꯖꯣꯏ ꯇꯧꯔꯦ ꯅꯨꯡꯉꯥꯏꯔꯦ ꯍꯜꯂꯛꯑꯒ ꯀꯣꯛ ꯆꯥꯔꯦ ꯄꯩꯁꯥ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯁꯅꯥꯕ ꯈꯨꯃꯟꯅ ꯀ꯭ꯋꯥꯗꯣ ꯍꯥꯎꯕ꯭ꯔꯣ ꯇꯥꯗꯣ ꯈꯨꯍꯥꯎ ꯑꯃꯅꯤ ꯑꯔꯣꯏꯕ ꯄꯥꯅꯅꯤ ꯉꯁꯤꯒꯤ ꯂꯩꯇ꯭ꯔꯦ ꯍꯌꯦꯡꯗꯤ ꯑꯃꯨꯛꯀ ꯂꯦꯞꯄꯅꯤ ꯈꯨꯃꯟꯅ ꯏꯕꯥꯏ ꯃꯩꯈꯦꯠ ꯃꯔꯨ ꯉꯥꯈꯠꯂꯣ ꯋꯥꯠꯂꯤꯍꯦ ꯃꯅꯤꯄꯨꯔ ꯃꯩꯈꯦꯠ ꯃꯔꯨꯒꯤ ꯆꯥꯡ ꯌꯧꯗ꯭ꯔꯤ ꯗꯤꯅꯦꯁꯣꯔꯅ ꯀꯩꯕ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯅꯣꯡꯁꯦ ꯍꯟꯗꯛꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯟꯗꯛ ꯉꯔꯥꯡ ꯅꯍꯥꯟ ꯅꯣꯡ ꯈꯥꯛꯄꯗ ꯏꯟꯚꯔꯇꯔꯁꯨ ꯆꯥꯛꯈ꯭ꯔꯦ ꯑꯗ ꯍꯟꯗꯛꯁꯤ ꯅꯣꯡ ꯂꯤꯛꯄꯅ ꯆꯨꯔꯤ ꯅꯣꯡ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯈꯥꯛꯑꯦ ꯑꯩꯈꯣꯏ ꯁꯤꯗ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯅꯣꯡ ꯀꯩꯅꯣꯐꯧ ꯆꯪꯗ꯭ꯔꯤ ꯅꯣꯡꯖꯨ ꯊꯥꯐꯧ ꯆꯪꯗ꯭ꯔꯤ ꯅꯠꯇ꯭ꯔꯗ ꯅꯣꯡ ꯌꯥꯝ ꯈꯨꯃꯟꯅ ꯈꯥꯛꯑꯦ ꯀꯩꯕ ꯏꯕꯥꯏ ꯏꯆꯦꯑꯅꯨ ꯆꯤꯡꯈꯠꯂꯨ ꯐꯝꯍꯜꯂꯨ ꯇꯨꯝꯈꯤꯗꯣꯔꯦ ꯇꯨꯝꯃꯣꯏꯗ ꯁꯅꯥꯕꯤ ꯈꯨꯃꯟꯅ ꯑꯩ ꯈꯪꯕ꯭ꯔꯣ ꯇꯥꯗꯣ ꯍꯥꯏ ꯁꯅꯥꯕꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯈꯪꯕ꯭ꯔꯥ ꯁꯅꯥꯕꯤ ꯀꯧꯕ ꯃꯤ ꯈꯪꯕ꯭ꯔꯥ ꯅꯪꯗ ꯁꯅꯥꯕꯤ ꯈꯨꯃꯟꯁꯦ ꯆꯦꯟꯅꯦꯜ ꯄꯥꯏꯕ ꯃꯤꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯁꯅꯥꯕꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯄꯨꯁꯄꯥꯒ ꯃꯤꯗꯤ ꯌꯥꯗ꯭ꯔꯦꯀꯣ ꯑꯉꯥꯡꯉꯩ ꯑꯉꯥꯡꯗꯩ ꯋꯥꯏꯠ ꯑꯉꯥꯡꯗꯩ ꯋꯥꯏꯠ ꯁꯔꯠ ꯉꯥꯛꯇ ꯂꯤꯠꯂꯤꯀꯣ ꯌꯥꯗꯦꯀꯣ ꯑꯗꯤ ꯑꯩꯈꯣꯏ ꯁꯤꯟꯅꯔꯒ ꯇꯧꯈꯤꯕ ꯅꯠꯇꯦꯕꯗꯣ
ꯊꯥꯖꯔꯛꯄꯁꯤꯅ ꯇꯧꯈꯤꯕ ꯅꯠꯇꯦꯕ ꯑꯩꯒꯤ ꯋꯥꯏꯠꯇꯨ ꯄꯨꯊꯣꯛꯅ ꯂꯤꯠꯂꯦ ꯑꯗꯩꯗꯤ ꯃꯥꯁꯨ ꯋꯥꯏꯠ ꯇꯧ ꯑꯩꯗꯤ ꯃꯣꯏ ꯗ꯭ꯔꯦꯁ ꯁꯦꯁꯟ ꯂꯣꯏꯔꯒ ꯑꯩꯁꯦ ꯀꯣꯟꯅ ꯏꯔꯨꯖꯔꯒ ꯆꯪꯉꯛꯄꯗ ꯃꯣꯏ ꯗ꯭ꯔꯦꯁ ꯁꯦꯠꯄꯗ ꯑꯩ ꯎꯗꯦꯕ ꯑꯗꯣ ꯌꯥꯝ ꯉꯛꯅ ꯊꯣꯡꯒꯥꯟꯗ ꯏꯟꯇ꯭ꯔꯣ ꯇꯧꯕꯗ ꯑꯩꯅ ꯍꯥꯏꯗꯣ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯍ꯭ꯋꯥꯏꯠ ꯉꯥꯛꯇ ꯉꯥꯏꯔꯝꯃꯦ ꯍꯥꯏꯗꯣ ꯑꯩꯗꯤ ꯊꯑꯣꯏꯅ ꯑꯩꯅ ꯁꯤꯟꯕꯅꯤꯗ ꯗꯥꯗꯤ ꯁꯥꯄꯝ ꯈꯪꯖꯗꯕ ꯈꯨꯃꯟꯅ ꯁꯅꯥꯕꯤ ꯀꯣꯟꯅ ꯚꯤꯗꯤꯑꯣ ꯌꯦꯡꯂꯛꯀꯦ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯦ ꯈꯨꯃꯟ ꯁꯅꯥꯕꯤ ꯈꯨꯃꯟꯅ ꯚꯤꯗꯤꯑꯣ ꯌꯦꯡꯉꯣ ꯑꯣ ꯍꯣ ꯁꯅꯥꯕꯤ ꯈꯨꯃꯟꯁꯦ ꯅꯪ ꯁꯨꯃꯥꯏꯅ ꯂꯩꯔꯤꯔꯥ ꯁꯅꯥꯕꯤ ꯈꯨꯃꯟ ꯍꯥꯏꯅ ꯂꯩꯕ꯭ꯔꯣ ꯀꯃꯥꯏꯅ ꯂꯩꯒꯦ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯃꯥ ꯁꯅꯥꯕꯤ ꯈꯨꯃꯟꯁꯦ ꯑꯩ ꯂꯥ 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 ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯈꯪꯉꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯩ ꯏꯟꯖꯥꯡꯅ ꯍꯥꯎꯒꯦ ꯏꯅꯝꯃ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯈꯣꯏ ꯌꯣꯡꯆꯥꯛꯅ ꯍꯥꯎꯏ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯏꯔꯣꯜꯂꯗꯤ ꯂꯣꯏꯔꯦ ꯑꯩ ꯀꯧꯕ ꯈꯨꯝꯗ꯭ꯔꯦ ꯑꯁꯤꯛ ꯑꯂꯤꯅ ꯍꯥꯏ ꯆꯠꯊꯣꯏꯕ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯏꯔꯣꯜꯂꯗꯤ ꯍꯩꯒꯨꯖꯝꯅ ꯀꯩꯕ ꯑꯁ ꯈꯨꯍꯥꯎ ꯑꯃ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯏꯔꯣꯟꯕꯁꯤꯃ ꯑꯉꯥꯡ ꯀꯥꯟꯅꯩ ꯑꯍꯟꯗꯤ ꯆꯍꯤ ꯇꯔꯥꯇꯔꯨꯛ ꯇꯔꯥꯇꯔꯦꯠ ꯔꯣ ꯑꯇꯣꯝꯕꯤꯗ ꯀꯌꯥꯅꯣ ꯃꯆꯤꯟ ꯃꯅꯥꯎ ꯀꯩꯅꯣ ꯃꯆꯤꯟ ꯃꯅꯥꯎ ꯃꯥꯟꯗꯅ ꯍꯦꯛ ꯌꯦꯡꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯝ ꯑꯉꯥꯡ ꯑꯍꯟꯗꯤ ꯆꯍꯤ 13 ꯇꯔꯥꯇꯔꯦꯠꯔꯣ ꯑꯇꯣꯝꯕꯤꯅ ꯀꯌꯥꯅꯣ ꯃꯆꯤꯟ ꯃꯅꯥꯎ ꯃꯥꯟꯃꯟꯗꯅ ꯃꯥꯟꯃꯟꯗꯅ ꯍꯦꯛ ꯌꯦꯡꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯝ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯀꯅꯥ ꯃꯆꯤꯟ ꯃꯅꯥꯎ ꯃꯥꯜꯂꯦ ꯍꯥꯏꯅꯣ ꯅꯤꯂꯤ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣ ꯆꯍꯤ 35 ꯆꯠꯂꯤꯌꯦ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯤꯅ ꯆꯍꯤ 9 10 ꯇꯔꯥ ꯆꯪꯉꯤꯅꯤ ꯄꯨꯁꯄꯥꯅ ꯀꯩꯕ ꯏꯇꯩꯁꯦ ꯉꯁꯤ ꯀꯣꯏꯕ ꯆꯠꯄꯗꯣ ꯍꯦꯔꯣꯒ ꯃꯥꯟꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯏꯇꯩ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯇꯩꯁꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯃꯌꯥꯡ ꯌꯥꯝ ꯀꯪꯁꯜꯂꯦꯕ ꯍꯟꯗꯛꯁꯦꯀꯣ ꯑꯗꯨ ꯃꯌꯥꯡ ꯌꯥꯝ ꯀꯪꯅ ꯎꯕꯅꯤ ꯇꯁꯦꯡꯅꯃꯛꯀꯤꯁꯨ ꯃꯥ ꯃꯌꯥꯡ ꯌꯥꯝ ꯀꯪꯁꯜꯂꯦꯕ ꯍꯟꯗꯛꯁꯦ ꯑꯍꯤꯡ ꯇꯨꯝꯗꯅ ꯊꯕꯛ ꯁꯨꯕꯗꯣ ꯑꯗꯨꯅ ꯌꯥꯡ ꯀꯪꯁꯜꯂꯦ ꯍꯟꯗꯛꯁꯦ ꯌꯥꯡ ꯀꯪꯕ ꯍꯥꯏꯁꯦ ꯃꯕꯨꯛꯇꯤ ꯀꯪꯗꯦꯕ ꯃꯕꯨꯛꯇꯤ ꯀꯪꯁꯟꯕ ꯅꯠꯇꯕ ꯃꯕꯨꯛꯇꯤ ꯁꯤꯠꯄ ꯅꯠꯇꯕ ꯃꯃꯥꯏꯁꯦ ꯁ꯭ꯋꯥꯏ ꯉꯛꯁꯝꯁꯤꯒ ꯌꯥꯝ ꯀꯪꯁꯜꯂꯦꯕ ꯍꯟꯗꯛꯁꯦ ꯄꯨꯛꯁꯤ ꯀꯪꯁꯟꯈ꯭ꯔꯗꯤ ꯄꯨꯛꯁꯦ ꯁꯤꯠꯆꯟꯈ꯭ꯔꯗꯤ ꯐꯕ ꯃꯌꯥꯡ ꯀꯪꯕꯗꯨꯗ ꯄꯨꯛꯇꯤ ꯁꯤꯠꯇꯕ ꯁꯅꯥꯕꯤꯅ ꯀꯩꯕ ꯂꯩꯕꯅꯦ ꯑꯣ ꯁꯅꯥꯕꯤ ꯈꯨꯃꯟ ꯀꯁꯥ ꯅꯥꯎꯕꯅ ꯍꯦꯜꯂꯣ ꯑꯅꯨ ꯑꯦꯟ ꯁꯥꯔ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯆꯥꯔꯦ ꯅꯥꯎꯕ ꯅꯪꯗꯤ ꯆꯥꯔꯕꯣ ꯑꯂꯤꯅ ꯍꯜꯂꯣ ꯍꯥꯏ ꯈꯨꯃꯟꯅ ꯀꯩꯕ ꯍꯥꯏ ꯑꯂꯤ ꯆꯦ ꯑꯅꯨ ꯀꯩꯅꯣ ꯅꯃꯤꯠꯇꯣ ꯂꯥꯎꯊꯣꯔꯛꯎ ꯍꯥꯏ ꯂꯥꯎꯊꯣꯛꯀꯅꯨ ꯍꯥꯏꯕ ꯁꯅꯥꯕꯤ ꯀꯦꯝꯁꯤ ꯀꯁꯥꯅ ꯅꯥꯎꯕꯅ 11 ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯖꯅꯁꯣꯔꯅ ꯏꯌꯥꯝꯕꯒ ꯏꯇꯩꯃꯒ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯋꯥꯔꯧꯕꯤꯒꯅꯨ ꯈꯪꯅꯤꯡꯕꯒꯤꯅꯤ ꯑꯣ ꯑꯩꯒꯤꯅ 43ꯅꯦꯕꯀꯣ ꯑꯗꯨꯒ ꯏꯇꯩꯃꯒꯤꯅ 37 ꯅꯥꯎꯆꯥꯅ ꯖꯥꯠ ꯖꯥꯠꯅꯤ ꯁꯤꯕꯨ ꯁꯤꯗꯗꯤ ꯎꯕ ꯐꯪꯂꯤꯁꯦ ꯏꯀꯥꯏꯕꯕꯨ ꯈꯪꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯗꯤ ꯀꯩꯝ ꯀꯩꯝ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯅꯥꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯨꯅꯣ ꯏꯀꯥꯏꯗꯣꯏꯅꯦ ꯏꯕꯨꯡꯉꯣ ꯖꯥꯠ ꯖꯥꯠꯅꯤ ꯁꯤꯕꯨ ꯁꯤꯗꯗꯤ ꯎꯕ ꯐꯪꯂꯤꯁꯦ ꯏꯀꯥꯏꯕꯕꯨ ꯈꯪꯗ꯭ꯔꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯀꯅꯥꯒꯤ ꯃꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯨꯗꯕꯅꯤꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯃꯤꯒꯤ ꯃꯄꯣꯠ ꯀꯩꯀꯥ ꯍꯨꯔꯥꯜꯂꯨꯔꯒ ꯏꯀꯥꯏꯐꯝ ꯊꯣꯛꯏꯀꯣ ꯅꯠꯇ꯭ꯔꯥ ꯊꯣꯏꯕꯤꯁꯅꯥꯅ ꯅꯥꯎꯆꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯥꯎꯆꯥꯁꯦ ꯀꯅꯥꯅꯣ ꯊꯣꯏꯕꯤꯁꯅꯥ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯁꯅꯥꯕꯤ ꯈꯨꯃꯟ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟꯠ ꯄꯤꯔꯝꯒꯦ ꯔꯤꯇꯟ ꯇꯧꯕꯤꯔꯣꯀꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯏꯇꯩ ꯅꯣꯡꯃꯗ ꯀ꯭ꯋꯥꯃꯇꯞ ꯀꯌꯥ ꯆꯥꯕ ꯉꯝꯅꯤ ꯆꯥꯕꯩ ꯆꯥꯗꯤ ꯉꯝꯒꯅꯤ ꯑꯗꯣ ꯑꯩ ꯀ꯭ꯋꯥꯗꯤ ꯌꯥꯝ ꯑꯗꯣ ꯆꯥꯗꯦ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯈꯨꯃꯟ ꯑꯩ ꯀꯣꯜ ꯂꯥꯛꯂꯦ ꯑꯃꯨꯛ ꯂꯥꯛꯀꯦ ꯁꯅꯥꯕꯤ ꯈꯨꯃꯟꯅ ꯀꯩꯕ ꯉꯥꯁꯤꯡ ꯆꯥꯏꯌꯦ ꯆꯦ ꯗꯤꯅꯤ ꯍꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏꯗ ꯍꯥꯏ ꯀꯥꯏ ꯇꯧꯔꯦ ꯅꯪꯒꯤ ꯀꯩꯅꯣꯁꯤꯅ ꯍꯥꯏ ꯀꯥꯏ ꯇꯧꯁꯤꯜꯂꯦ ꯑꯗꯒꯤ ꯅꯥꯎꯕꯅ ꯑꯣꯀꯦ ꯑꯣꯜ ꯕꯨꯡꯒꯤ ꯗꯣꯛꯇꯔꯁꯤ ꯀꯅꯥꯅ ꯊꯥꯔꯛꯏꯅꯣ ꯑꯣꯜ ꯑꯣꯐ ꯌꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯀꯁꯥ ꯅꯥꯎꯕ ꯈꯨꯃꯟꯅ ꯀꯩꯕ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥꯅ ꯅꯥꯎꯆꯥ ꯍꯥꯏꯕ ꯃꯤꯁꯦ ꯑꯃꯨꯛꯀ ꯏꯔꯩꯗꯨ ꯀꯩꯅꯣꯅ ꯍꯥꯏ ꯇꯧꯏꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏ ꯇꯧꯏꯅꯤ ꯈꯖꯥꯏꯗꯨꯗ ꯑꯣꯜꯂ ꯊꯥꯎꯔ ꯅꯥꯎꯆꯥꯅ ꯀꯅꯥꯅꯣꯅ ꯍꯥ ꯇꯤꯟꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯤꯕꯣ ꯑꯦꯜꯕꯤꯗ ꯃꯤꯒꯤ ꯀꯩꯅꯣꯗ ꯆꯪꯉꯒ ꯎꯠꯄꯥꯠ ꯉꯥꯡꯒꯅꯨ ꯈꯪꯉꯕ ꯀꯥꯔꯟ ꯇꯨꯔꯟ ꯋꯥ ꯉꯥꯡꯒꯅꯨ ꯁꯥꯏꯗꯝ ꯁꯤꯡꯍꯅ ꯍꯥꯎꯅ ꯆꯥꯏꯗ
이시에나 까타래 내 bungi 톡탕 양 바제이네 가이 어이 그래 에이 저는 바로 상어이 세가나나 어이 aduga 남인 가오게라 kaino cha talak tur ha kaino khaja aidi nausa haina aigi kaunaba duga malure aduga kadai dai chaukhattabano khangde hai chaukhattaba mina pairabane thibisna haidi asmana thine ge ngangja khosaraga pen nungai jabadu moise khangbra thibisna bungi thok thak haina lagli se kanano hai akhoi abungorga ita thibigena ne akhoi dai phone no ole ba ko ado moini na kana tawrai ne tawsalai ne thibisna inamma pat pat kathat ke hai adune kathalo thibisna pathau leite haba moise Saruk Khan ga Kajal ga kai Isani bi isani pa ga na Saruk Khan ga Kajal ga ni ka hai bi khoi ni se कुछ होता है नावरेम लिंदा चलुना नेने चही कया सुरगे लिंदा आई चही 37 मपुंग भागरे 38 रनिंग 38 चली को जे अदगिदी थबिसना ना हा आयुसी नोइनिको हैनो करे खुमन शाहरुख खान एंड काजल हैनो करे अदगिदी जनेश्वर खुमन चाना जनेश्वर जेनी mawala no haya mawala de da singu mami singse adagidi sal kaiba salai chana fajaba loire fajaba loire hama adagidi kumanna kaiba Shahrukh Khan bu mandeni adagidi lindana yam angang mali ngo nene se hai angang mali ta hai ise mina chahi ga sana da bane ise posamam na che nu nong nu sit tawra iko ai khoi sida noi somda lakani hai posam mai ga sai da gi nang lakte na hai ra mine akhoi sida nong ga sai khongi posambam chudi ba ko nong kana ha di khong na lai ba chuda ka da badi male du da nong ta ra ba posambam kuman che kaino che posambam hai manungai ribo hai kumanna nausana kai nausana sa khai ngasina amu kana karan tarak e hai as adi mirem hai batare mirem tholik tabami hai tare moise naure nindana kakasu angang male hai adagi nausana aidi haujikta changak ine hai okay naucha kainang sarake sanabi kuman nungsit lag e good night ko hai okay sanabi good night akhoi sida su nong lai yamna akhoi da akhoi bungi thok thak na kai ba jay Sri Ram angang ani ja kha jam taw ya ba noi ni phu dora bane na nga ta na ko jay Sri Ram ga ni dei ne thoi bisana ni ina ma angau bani khandok u mathau leitraga lagini miwa ngangna ba lagini manarunu pat kagla loire hai okay thoi bisana duni adagidi Boris na hi hello Boris adagi thoi bisana na naucha nang oi boy ningdana yung amada kauraga sono oira leiramine hai dagidi rolana karino tumam dai sida kaiba kaino dang pa lao animbaga amata yauroi kaino se tumam dai sida tumbaga mata yaroi hai ba acha tumuranu ngasi se dumit pangaga leiro phamungda ko tumbiruranu tuma yara harabanina aduga salai chana isai amta tajaba yagadra akhoi jani isai khon ga jam phasabagi type ta ko akhoi khon ga yadabani ko adagidi khuman chana laija kaisamdo itei ma hoiga nangna boro jam lapna di laija hoiga do laija ga ga sum ta unase hanadi hainari bako do unarakani khoi ni se unaraga mukbang ama sum tawrakane ba unaba ngamdri
ꯅꯥꯎꯆꯥꯅ ꯅꯪꯁꯤꯗꯤ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯍꯥꯏ ꯑꯌꯥ ꯅꯥꯎꯆꯥ ꯀꯔꯤꯒꯤ ꯑꯌꯥ ꯃꯩ ꯆꯠꯈꯔꯦ ꯑꯩ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯥ ꯃꯩ ꯆꯠꯈꯤꯗꯣꯏꯅꯤ ꯍꯥꯏꯅ ꯂꯤꯟꯗꯥꯅ ꯅꯦꯅꯦꯒ ꯀꯀꯥꯒꯅ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯨꯃꯟꯆꯥꯅ ꯏꯃꯝ ꯃꯝꯈꯔꯦ ꯑꯗꯨ ꯁꯤꯐꯟ ꯉꯥꯜꯂꯤ ꯏꯃꯝ ꯃꯝꯈꯔꯦ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯇꯔꯗꯣ ꯆꯥꯈ꯭ꯔꯦ ꯁꯤꯁꯤꯅ ꯀꯩꯅꯣ ꯑꯇꯣꯞꯄ ꯑꯃꯅꯦꯕ ꯏꯃꯝ ꯃꯝꯃꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯒꯤꯗꯤ ꯑꯁꯥꯁꯤꯌꯥꯒꯁꯨ ꯅꯪꯅꯕ꯭ꯔꯣ ꯏꯇꯩꯃ ꯑꯁꯥ ꯍꯣꯏꯅ ꯑꯃꯨꯛ ꯈꯛꯇꯪ ꯂꯥꯞꯈ꯭ꯔꯦ ꯂꯥꯏꯖꯒꯅ ꯈꯔ ꯅꯛꯏ ꯑꯗ ꯌꯥꯝ ꯍꯦꯟꯗꯅ ꯂꯥꯞꯄ ꯅꯠꯇꯦ ꯑꯁꯥꯁꯨ ꯑꯗꯒꯤꯗꯤ ꯅꯥꯎꯆꯥꯅ ꯑꯣ ꯍꯥ ꯍꯥ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯩ ꯄꯣꯠꯁꯝꯕꯝꯅ ꯅꯨꯡꯉꯥꯏꯔꯤ ꯈꯨꯃꯟ ꯅꯪꯗꯤ ꯍꯥꯏꯌꯦ ꯑꯗꯩ ꯈꯨꯃꯟ ꯅꯆꯦ ꯅꯨ ꯕꯥꯏ ꯑꯣꯏꯔꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯀꯦ ꯍꯥꯏ ꯑꯣꯀꯦ ꯑꯩꯁꯨ 1 hour ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯣꯏꯁꯦ ꯈꯨꯃꯟ ꯃꯤꯅꯤꯠ ꯀꯩꯅꯣꯃꯨꯛꯇ ꯉꯥꯏꯈꯔꯦ 10 minutes ꯐꯥꯎ ꯐꯥꯔꯗ꯭ꯔꯦꯕꯀꯣ ꯑꯩꯁꯨ ꯀꯨꯏꯅ ꯂꯩꯔꯔꯣꯏ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯒꯤ ꯆꯥꯛ ꯀꯩꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ ꯅꯥꯎꯆꯥ ꯍꯥꯏ ꯑꯗꯒꯤꯗꯤ ꯕꯨꯡꯒꯤ ꯊꯣꯛꯊꯥꯛꯅ आपका नाम क्या है बहन ꯀꯥꯏ बुंगी तो क्या गुरुजी मेरा नाम बुंग ये नाम उसका नाम अनु है गुरुजी आपका नाम क्या है गुरुजी सीरेदा गुरुजी बुंगे तो क्या गुरुजी अदगिदी सलाई चाना कका से एक्टर प्रीतम माले है अखोई दास नोंमना प्रीतम मानबनी नोंमना गोकुल मानबनी नोंमना काइकू मानबनी पमानदा मानबनी माजी मोई थिंगी मान मन अदगिदी नावचाना कायबा ngasai nungthin singju चारुबै चाक चानिंग्रे है ओहो माइ मनावचा गी मरम लेरमेबा थैबिसनाना ओ हाय थैबिसनाना अस ब्लैक ओले हाय अदुने इमममेको ꯑꯩꯁꯨ 1 hour ꯗꯤ ꯐꯥꯍꯜꯂꯒꯦ ꯇꯧꯔ LB ꯁꯦ ꯇꯧꯔꯕ ꯅꯣꯡ ꯖꯥꯝ ꯂꯥꯛꯏꯕꯀꯣ ꯅꯣꯡ ꯌꯥꯝꯅ ꯈꯣꯡ ꯂꯥꯛꯑꯦ ꯑꯗꯨꯗꯨꯒꯤ ꯃꯩ ꯆꯠꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯂꯤꯟꯗꯥꯅ ꯀꯩꯕ ꯅꯦꯅꯦ ꯍꯣꯏꯁꯦ ꯀꯩ ꯀꯋꯥꯏꯗꯩꯅꯣ ꯀꯩ ꯂꯣꯟ ꯈꯣꯏꯌꯦ ꯈꯔ ꯍꯥꯏ ꯂꯤꯟꯗꯥ ꯑꯩꯈꯣꯏꯁꯦ ꯀꯁꯥꯔꯗꯒꯤꯅꯤꯌꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯉꯥꯡꯅꯕ ꯂꯣꯟꯒ ꯑꯩꯈꯣꯏꯔꯣꯝꯒꯤ ꯂꯣꯟꯁꯤꯒ ꯈꯔꯗꯤ ꯈꯔꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯈꯦꯠꯅꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯁꯦ ꯂꯣꯟ ꯈꯣꯏꯔꯤꯅꯤ ꯑꯩ ꯀꯁꯥꯔꯒꯤꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯖꯥꯅꯦꯁꯣꯔ ꯈꯨꯃꯟꯆꯥꯅ ꯑꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨꯝ ꯎꯔꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯕꯨꯡꯒꯤ ꯊꯣꯛꯊꯥꯛꯅ ꯑꯔꯤꯖꯤꯠ ꯁꯤꯡ ꯍꯥꯏ ꯆꯠꯂ ꯍꯦꯠ ꯂꯣꯏꯅꯤ ꯐꯔꯛ ꯇꯥꯔꯦ ꯑꯩꯅ ꯈꯨꯃꯟꯅ ꯑꯌꯨꯁꯤ ꯍꯥꯏꯅ ꯀꯧꯔꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯌꯨꯁꯤ ꯇꯥꯆꯧ ꯅꯣꯏꯅꯤ ꯌꯥꯝ ꯅꯩꯔꯦꯀꯣ ꯍꯥꯏ ꯑꯗꯨꯅꯦ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯔ ꯂꯩꯔꯦ ꯑꯩꯉꯣꯟꯗ ꯃꯣꯏ ꯁꯥꯟꯅꯔ ꯂꯩꯔꯦꯕ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯑꯌꯨꯁꯤ ꯀꯦꯁꯦ ꯍꯣ ꯑꯌꯨꯁꯤ ꯀꯦꯁꯦ ꯍꯣ ꯍꯥꯏꯔꯦ ꯃꯩ ꯂꯥꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯩ ꯂꯥꯛꯄꯁꯦ ꯑꯗꯒꯤꯗꯤ ꯖꯦꯅꯦꯁꯣꯔ ꯈꯨꯃꯟꯆꯥꯅ ꯏꯇꯩꯃ ꯀꯩꯕ ꯏꯆꯥꯇꯣꯝꯕꯤꯗꯨꯗꯤ ꯎꯗꯦꯅ ꯍꯥꯏ ꯏꯆꯥꯇꯣꯝꯕꯤ ꯁꯣꯝꯗ ꯂꯩꯌꯦ ꯃꯣꯏꯅꯤ ꯑꯩꯈꯣꯏ ꯗꯥꯒꯤ ꯐꯣꯟꯗꯣ ꯄꯥꯏꯔꯒꯅꯦ ꯃꯕꯨꯡꯒ ꯃꯥꯒꯅꯦ ꯑꯩꯉꯣꯟꯗ ꯎꯠꯄꯥꯠꯂꯛꯏ ꯃꯌꯥꯝꯁꯦ ꯎꯔꯕ ꯀꯥꯔꯟ ꯇꯧꯔꯛꯏꯕ ꯂꯛꯅꯔꯛꯏꯕ ꯑꯩꯉꯣꯟꯗ ꯑꯗꯒꯤꯗꯤ ꯅꯥꯎꯔꯦꯝ ꯂꯤꯟꯗꯥ ꯆꯅꯨꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯁꯥꯔꯁꯦ ꯊꯥꯏꯅꯗꯩ ꯌꯥꯝ ꯂꯥꯛꯅꯤꯡꯕꯅꯦ ꯍꯥꯏꯌꯦ ꯂꯥꯛꯑꯣ ꯂꯤꯟꯗꯥ ꯑꯁꯥꯗ ꯂꯥꯛꯑꯣ ꯀꯣꯏꯕ ꯂꯥꯛꯑꯣ ꯕꯨꯡꯒꯤ ꯊꯣꯛꯊꯥꯛꯅ ꯏꯁꯩ ꯁꯛꯂꯛꯀꯦ ꯍꯥꯏ ꯈꯨꯃꯟꯅ ꯑꯌꯨꯁꯤ ꯍꯥꯏ ꯀꯦꯁꯦ ꯍꯣ ꯍꯥꯏꯅ ꯍꯪꯉꯦ ꯅꯪ ꯀꯦꯁꯦ ꯍꯣꯒ ꯇꯥꯗꯦ ꯃꯣꯏꯅꯤ ꯈꯨꯃꯟꯅ ꯀꯦꯁꯦ ꯍꯣꯒ ꯍꯥꯏꯗꯣ ꯃꯣꯏꯅꯤ ꯑꯗꯨꯒ ꯇꯥꯕꯤ ꯄꯣꯟꯇꯦ ꯅꯣꯛꯄꯒ ꯀꯩꯅꯣ ꯇꯧꯕꯒ ꯃꯣꯏꯅꯤꯁꯦ ꯂꯤꯟꯗꯥꯅ ꯀꯤꯖꯩꯌꯦ ꯂꯥꯛꯄ ꯂꯥꯟ ꯇꯧꯗ꯭ꯔꯣ ꯑꯁꯤꯗ ꯂꯥꯟ ꯇꯧꯗꯤꯌꯦ ꯂꯤꯟꯗꯥ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀꯗꯥꯏꯗ ꯂꯥꯟ ꯀꯩꯝ ꯂꯩꯇꯤꯌꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤꯅꯦ ꯍꯥꯏꯗꯤ ꯃꯌꯥꯡꯒꯤ ꯂꯝ ꯑꯣꯏꯔꯁꯨꯅꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯏꯪꯅ ꯆꯤꯛꯅ ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯟꯇꯤꯗ ꯂꯩꯌꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯕꯨꯡꯉꯣꯒ ꯑꯕꯦꯝꯃꯒꯅ ꯅꯩꯔ ꯂꯩꯔꯦ ꯍꯥꯏ ꯑꯗꯨꯅꯦ ꯀꯥꯔꯟ ꯇꯧꯁꯜꯂꯛꯏꯅꯦ ꯑꯩꯉꯣꯟꯗ ꯂꯤꯟꯗꯥ ꯇꯥꯔꯗꯤ ꯗꯥꯎ ꯀꯩꯗꯧꯔꯦ ꯇꯨꯝꯃꯤꯗꯣ ꯃꯩ ꯂꯥꯛꯏꯁꯤꯗꯤ ꯂꯥꯛꯑꯦ ꯅꯪ ꯈꯪꯗ꯭ꯔꯣ ꯑꯗꯩꯗꯤ ꯅꯥꯎꯔꯦꯝ ꯂꯤꯟꯗꯥꯅ ꯖꯤꯔꯤꯒ ꯅꯛꯅꯕ꯭ꯔꯣ ꯀꯁꯥꯔꯗꯣ ꯍꯣꯏ ꯖꯤꯔꯤꯒꯗꯤ ꯅꯛꯅꯔꯦ ꯂꯤꯟꯗꯥ
ꯑꯗꯒꯤꯗꯤ ꯈꯨꯃꯟ ꯆꯥꯅ ꯏꯇꯩꯃ ꯑꯩꯁꯨ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯃꯪ ꯐꯔꯁꯦ ꯏꯌꯥꯝꯕ ꯏꯇꯩꯃ ꯒꯨꯗ ꯅꯥꯏꯠ ꯈꯨꯃꯟꯆꯥ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯅꯦꯛꯁ ꯁꯇꯔꯗꯦꯗ ꯑꯃꯨꯛ ꯂꯥꯛꯑꯣꯀꯣ ꯑꯃꯨꯛ ꯎꯅꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯦꯜꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯂꯥꯟ ꯇꯧꯕꯗꯅꯤ ꯀꯩꯕ ꯂꯥꯟ ꯇꯧꯗꯕꯅꯤ ꯑꯗꯨꯕꯨ ꯆꯦ ꯑꯅꯨ ꯍꯣꯏꯒꯤ ꯌꯨꯝꯗ ꯌꯥꯝꯅ ꯁꯥꯊꯤꯕꯅꯤ ꯀꯥꯏꯅ ꯃꯥꯅꯒ ꯑꯃꯨꯛ ꯑꯃ ꯍꯥꯏꯖꯤꯜꯂꯤꯁꯦ ꯑꯃꯨꯛ ꯂꯩꯕꯨꯡꯒꯤ ꯊꯧꯊꯥꯛꯅ ꯀꯥꯏ ꯍꯥꯏꯕ ꯂꯇꯥ ꯃꯪꯒꯦꯁꯀꯔꯒꯤ ꯏꯁꯩ ꯈꯔ ꯀꯥꯏꯌꯨ ꯑꯗꯒꯤꯗꯤ ꯅꯥꯎꯔꯦꯝ ꯂꯤꯟꯗꯥ ꯆꯅꯨꯅ ꯂꯥꯛꯅꯤꯡꯉꯦ ꯌꯥꯝꯅ ꯍꯥꯏꯌꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯂꯤꯟꯗꯥ ꯂꯥꯛꯑꯣ ꯀꯁꯥꯔꯗ ꯀꯣꯏꯕ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯏꯔꯥꯡ ꯀꯩꯝ ꯂꯩꯇꯦꯕꯀꯣ ꯌꯥꯝ ꯏꯪꯅ ꯆꯤꯡꯅ ꯁꯥꯟꯇꯤꯗ ꯂꯩꯌꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯨꯅꯤ लता मंगेशकर की इसे चलो है लता मंगेशकर लता ꯅꯥꯎꯔꯦꯝ ꯂꯤꯟꯗꯥ ꯆꯅꯨꯅ ꯅꯦꯅꯦ ꯍꯣꯏꯗ ꯂꯩꯍꯟ ꯇꯥꯕ ꯑꯗꯨꯗꯤ ꯀꯥꯟꯗ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯂꯩꯁꯤ ꯂꯥꯛꯑꯣ ꯀꯩꯝ ꯀꯥꯏꯗꯦ ꯈꯨꯃꯟꯅ ꯅꯣꯏ ꯀꯁꯥꯔꯁꯦ ꯌꯥꯝꯅ ꯐꯕ꯭ꯔꯣ ꯍꯥꯏꯁꯦ ꯐꯖꯕ꯭ꯔꯣ ꯍꯥꯏꯁꯦ ꯀꯥꯏ ꯈꯨꯃꯟ ꯑꯩꯈꯣꯏ कसार ꯌꯥꯝ ꯐꯖꯕ꯭ꯔꯥ मा चचारी नहीं ना मा अचारी चचारी बोले कचारी ꯄꯨꯁꯄꯥꯅ ꯂꯣꯏꯁꯤꯟꯂꯗꯣꯏꯔꯣ ꯑꯦꯜꯕꯤ ꯍꯥꯏ ꯍꯣꯏꯌꯦ ꯄꯨꯁꯄꯥ नंगाई बवारा बैबे मा 1 hour ꯐꯥꯕꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯄꯣꯁꯝꯕꯝꯅ ꯆꯦ ꯅꯨꯁꯦ ꯐꯖꯕꯅ ꯂꯣꯏꯔꯛꯑꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯩ ꯆꯥꯒꯦ ꯆꯦ ꯅꯪꯕꯨ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯍꯥꯏꯔꯛꯎꯀꯣ ꯍꯥꯏꯁꯨ ꯑꯁ ꯂꯣꯏꯔꯦ पोसम नोई लाकने के लाग के दौरे ꯑꯩꯕꯨ ꯁꯛ ꯐꯖꯔꯦꯒ ꯍꯥꯏꯖꯜꯂꯦ अने नोई लाकने ने नान हाउ बगल लेरगा नोई लाग जा तो ꯂꯤꯟꯗꯥ ꯍꯥꯏꯌꯦ ꯄꯣꯁꯝꯕꯝ ꯅꯆꯦꯅ ꯆꯥꯔꯤꯁꯦ ꯊꯕꯛꯅꯤ ꯊꯕꯛ ꯁꯨꯃꯟꯕꯒꯤ ꯑꯣꯏ ꯃꯥꯜꯂꯦ बुंगी तो ताना कहे तुमनिंगे गाई ꯑꯩꯅꯅꯦ ꯁꯛ ꯐꯖ ꯊꯣꯛꯏꯁꯦ ꯊꯕꯛ ꯌꯥꯝꯅ ꯁꯨꯕ ꯁꯦꯀꯦꯟ ꯑꯃꯨꯛ ꯄꯣꯊꯥꯕ ꯐꯪꯗꯕꯒꯤꯅꯦ पोसम नोई ꯅꯠꯇ꯭ꯔꯗ ꯆꯨꯝꯗ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ होय पोसम नोई नान लाकने ने काय हाउ हाउ तुम जुल्लूबी लेडी निमकी ꯒꯞ ꯌꯨꯝ ꯒꯞ ꯒꯞ अदैदी ꯑꯩꯈꯣꯏ ꯗꯥꯏ ꯒꯞ ꯇꯥꯎ ꯒꯞ अंगूर ꯇꯥꯎ अंगांग असंग नापू हिगो लोइना मदैदी एप्पल अदैदी हाउ तुम रसगुल्ला अदै लाल मोहन बर्फी कई लोई लेरेबा को नोई लागद्रमिने जाथोखरे ꯑꯗꯨꯒ ꯀꯩꯕ ꯇꯨꯝꯃꯒꯦꯅꯦ ꯀꯥꯏ ꯐꯨꯅꯤꯡꯕꯅ ꯉꯥꯡꯉꯅꯤꯁꯤꯕꯣ ꯈꯨꯃꯟꯅ ꯑꯩ ꯇ꯭ꯔꯤꯄꯨꯔꯥꯒꯤꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯀꯣ ꯑꯩ ꯇ꯭ꯔꯤꯄꯨꯔꯥꯒꯤꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯀꯣ ꯀꯥꯏꯖꯜꯂꯤ ꯑꯗꯒꯤꯗꯤ ꯂꯤꯟꯗꯥꯅ ꯍꯥꯏꯕ ꯂꯤꯟꯗꯥꯇ ꯀꯧꯅꯤꯡꯉꯒ ꯂꯩꯔꯕꯣ ꯅꯨꯡꯁꯤꯍꯦ ꯑꯗꯨꯅꯦ ꯂꯤꯟꯗꯥ ꯀꯥꯏꯁꯦ ꯃꯤꯡꯁꯦ ꯐꯖꯩꯑꯕꯀꯣ ꯆꯤꯟꯗ ꯐꯠ ꯂꯥꯎ ꯂꯥꯛꯑꯦꯕ ꯂꯤꯟꯗꯥ ꯀꯥꯏꯅ ꯄꯨꯁꯄꯥꯅ ꯀꯩꯕ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕꯅꯤ ꯏꯇꯩꯁꯦ ꯀꯩꯝꯇꯁꯨ ꯄꯤꯖꯅꯤꯡꯉꯥꯏ ꯂꯩꯔꯝꯃꯣ ꯑꯩꯅ ꯈꯪꯂꯕꯅꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏꯁꯦ ꯀꯔꯤꯝ ꯄꯤꯖꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯒꯁꯨ ꯂꯩꯖꯕ ꯈꯔꯗꯨꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯁꯦꯕꯥ ꯇꯧꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯁꯄꯥ ꯍꯥꯏꯗꯤ ꯍꯦꯟꯗꯣꯛꯅꯃꯛ ꯄꯤꯖꯕ ꯉꯝꯖꯗ꯭ꯔꯒꯁꯨ पुष्पा ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯅ ꯆꯥꯖꯔꯤꯕ ꯂꯩꯖꯔꯤꯕ ꯈꯔꯗꯣ ꯁꯤꯌꯔ ꯇꯧꯃꯤꯟꯅꯔꯒ ꯆꯥꯃꯤꯟꯅꯅꯤ नटई चेंग टंगाय खैरो पियने आइना ꯑꯗꯨꯒ ꯕꯨꯡꯒꯤ ꯊꯣꯛꯊꯥꯛꯅ ꯋꯥꯎ ꯃꯥꯏ ꯒॉड ꯐꯖꯩꯍꯦ ꯕꯦꯝꯒꯤ ꯃꯆꯥꯅꯨꯄꯤ ꯃꯥꯜꯂꯦ ꯑꯕꯨꯡꯉꯣ ꯂꯥꯛꯎꯔꯩ ꯈꯨꯃꯟꯅ ꯏꯕꯥꯏ ꯅꯍꯥꯟ ꯁꯤꯂꯦꯛꯁꯟ ꯑꯣꯏꯕꯒꯤ ꯄꯥꯔꯇꯤ ꯀꯔꯤꯅꯣ ꯍꯥꯏ क्वाटिंग ꯑꯗꯒꯤ ꯂꯤꯟꯗꯥꯅ ꯈꯪꯗꯦ ꯑꯩꯗꯤ ꯀꯁꯥꯔ ꯅꯥꯎꯔꯦꯝ ꯖꯤꯔꯤ ꯀꯁꯥꯔ मरोंदा ꯃꯔꯣꯟ ꯖꯤꯔꯤ ꯃꯔꯣꯟ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ नुसिये ꯅꯨꯡꯁꯨ ꯌꯥꯝ क्लास 10 ꯅꯨꯡꯁꯤꯌꯦ ꯀ꯭ꯂꯥꯁ 10ꯒ ꯂꯣꯏꯔ ꯂꯥꯛꯀꯦ ꯃꯃꯥ ꯕꯕꯥ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯂꯥꯛꯑꯣ ꯎꯅꯕ ꯂꯥꯛꯑꯣ ꯄꯣꯁꯝꯕꯝꯅ ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯗꯥꯕꯨꯡ ꯑꯗꯨꯒ ꯅꯣꯡꯃ ꯃꯃꯥꯡꯗꯩ ꯍꯥꯏꯔꯛꯀꯅꯤꯀꯣ ꯍꯥꯏꯌꯦ ꯂꯥꯛꯑꯣ ꯄꯣꯁꯝꯕꯝ ꯂꯥꯛꯑꯣ ꯑꯗꯒꯤ ꯄꯨꯁꯄꯥꯅ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯀ꯭ꯋꯥꯗꯣ ꯂꯣꯏꯔꯦ ꯍꯥꯏꯌꯦ क्वालेरी ꯑꯗꯩꯗꯤ ꯈꯨꯃꯟꯅ ꯅꯣꯏ ꯀꯁꯥꯔ ꯃꯔꯣꯜꯁꯦ ꯑꯩ ꯍꯩꯇꯦꯅꯦ ꯍꯥꯏ
ꯈꯪꯗꯦꯗ ꯍꯩꯕ꯭ꯔꯥ ꯍꯩꯇꯕ꯭ꯔꯥ Kuban, na kray lafra, na kray lafra, na kray maron kafra. Ako de kasa maron te jam hai pane, ako nang kray maron nang kray lafra. Kuman nang julubi chawra. Oji gani mela da nang circus jawgra. Gani mela da circus oji tauri nang jawgra. ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯑꯁ ꯍꯧꯖꯤꯛꯀꯤ ꯈꯣꯟꯗꯥꯗꯨꯗꯤ ꯏꯅꯝꯃ ꯑꯅꯤꯁꯦ ꯅꯩꯔ ꯂꯩꯔꯦ ꯀꯣꯃꯦꯟꯁꯇ ꯍꯥꯏ ꯑꯗꯨꯅꯦ ꯅꯥꯎꯔꯦꯟ ꯂꯤꯟꯗꯥꯅ ꯂꯥꯛꯑꯣ ꯇ ꯍꯥꯏꯔꯒ ꯀꯩ ꯍꯥꯏꯕ ꯀꯥꯡꯁꯣꯏ ꯄꯤꯖꯕꯅꯗꯤ ꯌꯥꯔꯣꯏꯀꯣ ꯃꯃꯥ ꯍꯥꯏ ꯑꯣꯀꯦ ꯄꯤꯖꯒꯅꯤ ꯂꯥꯛꯑꯣ ꯑꯗꯒꯤꯗꯤ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛꯅ ꯒꯦꯝ ꯑꯣꯚꯔ ꯀꯥꯏ ꯀꯞꯄꯅꯦ ꯀꯔꯤꯅꯣ ꯑꯅꯤꯁꯦ ꯇꯧꯋꯦ ꯐꯨꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩꯗꯤ ꯈꯨꯃꯟꯅ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯍꯥꯏ ꯑꯁꯤꯅꯅꯦ ꯈꯨꯃꯟꯁꯤꯅꯅꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯖꯅꯤꯡꯕꯁꯤꯅ ꯖꯥꯎꯡ ꯏꯟꯈ꯭ꯔꯣ ꯈꯤꯇ ꯏꯕꯨꯡꯉꯣ ꯅꯪ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯖꯈ꯭ꯔꯣ ꯈꯤꯇ ꯅꯪ ꯖꯥꯎꯡ ꯏꯟꯈ꯭ꯔꯣ ꯈꯪꯉꯕ Puspa kray ba? ꯄꯨꯁꯄꯥꯅ 이때미 푸지 ꯀꯩꯅꯣ ꯐꯨꯖꯤꯔꯣ ꯍꯥꯏꯔꯣ Ite mi da 이때미 pijero ara. ꯐꯨꯖꯤ ꯈꯪꯗꯦ ꯋꯥꯅꯤ Sogi ba male. ꯑꯗꯒꯤꯗꯤ ꯁꯅꯥꯂꯞꯅ Si bro che nungairi bro ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ che ꯆꯦ ꯍꯥꯏ nungairi. ꯅꯨꯡꯉꯥꯏꯔꯤꯌꯦ Linda na ke good night mama baba ꯒꯨꯗ good ꯅꯥꯏꯠ night. ꯑꯩꯁꯨ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯑꯩ 1 hour ꯍꯦꯜꯂꯦꯕꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯃꯌꯥꯝꯁꯨ ꯇꯨꯝꯅꯤꯡꯉꯝꯃꯅꯤꯕ ꯑꯗꯨꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕꯤꯔꯝꯃꯣ Kena ni sina phamu ne sa ko khong ai ja. Ha? Bungi tok ta ke 이바이 주루비도 ꯀꯩꯕ ꯆꯥꯐꯝ ꯈꯪꯗꯦ ꯀꯥꯟꯗꯣꯟ ꯀꯩꯅꯣ mi phuji hai bugen. Mi phuji hai bane ro. Mi phuji hai ne ro. Kana ro phu doi ja. ꯇꯨꯝꯅꯤꯡꯉꯦ Mi phuji hai ja. ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯁꯦ ꯇꯨꯝꯅꯤꯡꯉꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯇꯨꯝꯅꯤꯡꯕꯅ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ O puspa na kang wala to na ro. Musi direct ko na ra mo indirect kan de. ꯁꯪꯕ ꯀꯥꯟꯗ ꯂꯥꯛꯆꯅꯤꯁꯦ Machin bayam. ꯅꯥꯎꯆꯥꯅ ꯅꯣꯡꯃ ꯂꯥꯛꯑꯒ ꯉꯥ ꯇꯣꯏꯊꯣꯡ ꯄꯤꯖꯒꯦ ꯑꯗꯨꯁꯨ ꯑꯩꯅ ꯊꯣꯡꯉꯒ ꯑꯣꯀꯦ ꯂꯥꯛꯑꯣ ꯊꯣꯡꯉꯒ ꯆꯥꯁꯤ ꯊꯣꯏꯕꯤꯁꯅꯥꯅ ꯂꯣꯏꯗꯧꯔꯕꯣ ꯂꯣꯏꯔꯅꯤ ꯊꯣꯏꯕꯤꯁꯅꯥ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯌꯥꯝꯅ ꯅꯣꯏꯁꯨ ꯇꯨꯝꯅꯤꯡꯉꯝꯃꯅꯤꯀꯣ ꯑꯗ ꯑꯩ 1 hour ꯈꯛꯇ ꯇꯧꯒꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯗꯥꯕꯨꯡ ꯑꯉꯥꯡ ꯑꯅꯤꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯇꯥꯇꯥ ꯀꯥꯏ ꯅꯣꯏ ꯇꯨꯝꯃꯣꯀꯣ ꯑꯩ ꯂꯥꯛꯑꯗꯤ ꯁꯤꯕ ꯇꯥꯔꯦ ꯄꯨꯁꯄꯥꯅ ꯀꯣꯜꯗ ꯇꯨꯃꯤꯟꯅ ꯍꯥꯏꯒꯦ ꯃꯤ ꯑꯦꯜꯕꯤꯗ ꯍꯥꯏꯕ ꯌꯥꯗꯦ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥꯅ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯃꯣ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯃꯣ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯍꯣꯏꯁꯦ ꯂꯣꯡꯉꯥꯏ ꯂꯣꯏꯔꯒ ꯂꯣꯡꯉꯥꯏ ꯍꯦꯛꯇ ꯍꯥꯏꯅꯤꯡꯉꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯂꯣꯏꯔꯝꯕ ꯌꯥꯗ꯭ꯔꯥ ꯑꯦꯜꯕꯤꯁꯦ ꯄꯣꯠꯇꯗꯤ ꯀꯩꯅꯣ ꯑꯦꯜꯕꯤꯁꯦ ꯂꯣꯏꯔꯒ ꯂꯣꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ Igi mi sira silitro. ꯃꯥꯗꯤ ꯃꯥꯏ ꯃꯃꯤꯠꯁꯤꯒ ꯌꯦꯡꯕ ꯑꯣꯏꯔꯝꯃꯦ ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯌꯦꯡꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯕꯥꯏ ꯑꯅꯨ ꯁꯔꯀꯥꯔ ꯖꯤꯟꯗꯥꯕꯥꯗ ꯀꯥꯏ Kanano. ꯑꯕꯨꯡꯉꯣ ꯅꯪ ꯑꯩꯅꯅꯦ ꯂꯈꯅꯥ ꯄꯦ ꯂꯥꯎ ꯃꯦꯠꯇ꯭ꯔꯣꯕꯅꯤ ꯉꯁꯤ ꯌꯥꯔꯣꯏ Anu ꯀꯥꯏꯅ sarkar. ꯊꯣꯏꯕꯤꯁꯅꯥ ꯅꯥꯎꯆꯥ ꯕꯥꯏ ꯃꯌꯥꯝ Oi kanano anu sarkar zindabad nahi rahi ja. ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯕꯥꯏ ꯑꯩ ꯆꯥꯅꯤ ꯐꯨꯔꯨꯒꯦ ꯅꯥꯀꯣ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯄꯣꯠꯁꯝꯕꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ Anu sarkar zindabad. Tumaga. Anu kuman ki.